This program is brought to you by Lamjingba Jewelry. Good quality is our priority. Kurumjare, TOMTV ki the morning talk raising the voice ki thorom dam yamu taram nukshere. Han pene ngasi phone riba Manipuri paukse singa si game robe pauk sing puning minese. Lakochari base lamjingba times ne Manipur ge ahlo riba myoi lak anida all is pension pina bakhana ragani haber Union Minister of State for Social Justice and Empowerment ge Minister Roibiriba Ramdas Vandu Atwale ge wafom me yaure sothana lairiba furup sing mating piduna saukhat palamdam ama ohense. Amaramda PM the terror attack chathanaba thorang toromle high alert lehen khre haba pawmu yauri party na khalaba chief minister sindokpu gi wafam leite haba pawmu su yauri atopa mada Pandit Dindayal Upadhyay ge chamaga humsuba mapok kumon thorom pangthokre Manipur gi local fo makhal sing thaduna pothok marang kaina bahona si haba chief minister ge appeal tobi wafam yauri rims ki x-ray machine sana kangon ngak tabgi sil to khre haba pawmu su yauri Atopa Pawmuda, Mataukaram ising Yoktuna Tamgata Kansi Haba Minister Biswazaki from Mayaure. I will posting as in Lamjingba Times, a hand balay the John Fongley, Matansi Sanga Express, Sanga Express, the Yauri Base, Okrulgi Kun, Janika Humputaret, Kidi Utanaba MOU in a Dori Haba Pawmayaure, or from a singerang Miamginamit Amasung Hills Leaders, Degi, Torumda, the Minister of Fondoki or from me, Noneda World Tourism, Degi, Sem Sabalore, Haba Pawmusiaure, Atopa Madana, economically weaker section reservation Lairagani Haba. Ramdas ki wafam yauri haribasing asina Sanga Express ki paweri pono from the social justice ki matang the state pamliba sing center na soidana khana gani haiba Ramdas Atwale ki wafam su yaure Manipur gi oiba RPI a state committee sem kre haiba pawm su yaure Shillong gi Manipur Rajbari yengsina ba official sing atu da thargan haiba si minister gi wafam su yauri Ferzolda masakhang da ba lainana mi mari sire haiba pawm yaure atopa mada PLA gi Nifuma to Shuba, Kuman Fang Tok Raiba Pausing a sinner, Ponofongi Maroba Pausing Ori, Sana Lebakti Oribase, I am Giwaroshin Purana Nagasing the Delida release at Cray. V. Valtegi, Wafum the CM got Tabak Tominabana Sumgani Haiba from Yauri, CM Siloi Habiki Tazaba Pibangam Lagade, Emile Topiga Haiba Pausu Yaure. Atopamada Manipur Sopa Yaro Haiba, Firep Langdon Lady Haiba Minister Gingrang, Miamginimita Fondokiba Wafum Su, Sana Lebakta Hongi, Atopamada Pielegi, Nifuma to Shuba Mapok. Kumon thoram pangthokre AIR vina rimski x-ray room ama sil tokre ba pawm su yauri mathang sina harulgi thodang yauri basi nambul turel rejuvenation ki damak center de lupa crore sabanga makhata na pibina ba haija khrai ba chief minister ki wafam su yauri chief minister sindokpu ki wafam leite central leader singna birenbu CM oina khan khibani haiba bungjagin balte gi wafam su yauri Haribasing asina Naharolgi Todangi Poweri, Whelan Pawdiauri Basi disqualification case the Speaker Tribunal ge order singer case Chief Justice the table Tagadori, Haiba Pawm Yaure, Minister Syam Kumar gi writ appeal Ani Ngasi Khanaragani Haiba Pawm Yaure, Atopa Pawmada Lusing the Sinbagi Apam Ba Central Leader Sing the Leram Dre Haiba Bungjangin Baltegi Pawm Yaure, Atopa Madana. Social welfare ga mari lenena state na thamlakpa proposal sing mideng sangan heba Ramdas ki wafam su yaure rims ki radiology department ki x-ray kafam sil tawkhre heba pawm yaure Shillong da leba Manipur Rajbari gi fibam yengsilagani heba minister ki wafam su yaure hariba singa sina huyanlan pawgi pawsing ori aroibada iraibak te yaure basi dissident MLA singi irang losilakle leadership sintokpa gi wafam leite heba pawm yaure atopa madana naga sing ki tongan ba flag constitution Kamen pinning de Manipur gi saruk amata sokpa yaroi haiba wafam su yaure hariba singa sina irei baki pau oiri ngasi phone riba pause singa sigi moroba pausing amadi ate topa pau khara naine nam gi damakta khogi studio de lengsin dina library basi Imphal free press ke editor oibri ba za PRADIP PHANJOUBAM ni oza ban mukta taram mukseri oza duga ngasi gi khogi pause ahan boina chief minister gi ngarang miam gi namen amadi hills leaders de gi thoram da phongdo khibada Manipur gi saktam kai be yaroi muivana phongdo ki wafam da kaisu khoi mi paininga leite haiba pawm sungrang yaugi haiba tare masida asukuina satharak pa khogi naga santi gi wari sida tuan ba leader sing na NSN IM gi tuan ba leader sing na phongdo ki wafam sing da khogi
mi pai ningai oide Manipur gi apun bagi saktam so oi haiba wafum kaya ma authority gi maike gi sengdok pam yam da mi pai na dana ba haiba tare masi sengdok pu wafum mayam lai gre masida kadai fobo masi koina jingda da ba ya ba ge haiba tare masi koina kamai ni yeng ba ya ba How's powder any sengi post getting chani label harness later how's the late rankle hundred constitution si nagagi to one constitution thamba yaroi flexion of label yaroi ka heri si hana de so yagado man the postum later ga adam changhan bi mong changi ba adu si ani se sunatana khwing sai hari ba ngasi ju khoi ta sida chingno phondong nari ba khoi territorial questions kamai da Manipur Tangnari stations territories sacrifice of Yarway have posted Hadism. I bet Chingna Lapur Atani Aruga Chingna Haisi Toroidra, Torogatra heavy posted Chingna Haitare. Some the Manipur Romney would destroy the Magi Phillips, Yarway Heaven Lijagra. Adida Quina Lucian and Queen Gantro Possi. I recommend the Lucian doing your kind of problem lazy. See Chanan lazy. Nagasin su kitan khandara kamai don acceptable ore katage hai pose akoi sovereignty pose da laka city am aru opor ore akoi sovereignty si akoi eta negotiation tora phangba ya bonte negotiation akoi gi modern states ki character si modern nation state ki character si isai tan society ki have pon dai tamina akoi isai tan disintegrate aus ke hai pose le tamina tasena indiana magi partner khanjari parama ta thadrok ne si kashmir da su ore ade ate insurgency le pham sin loi ore yar oi have si de khoin khangdane kaimba sigi separation sina independence phangdri da 947 ne tor magadi yaram se ke no da khoi gi proposals there me khoi northeast region khoi ching level region me am burma gi upper burma gi pullaga moina crown colony sembagi proposals si robert red na thangalak report le me na adugi report lor magadi yaram se ke no da independence phangdri ne 8 territories ta khangdri independence phangam tung jira ne khoina India territories ni chapta mark tori se ada moina ashok mitra ne iwa article amda khoi gi 937 house 37 is Indian independence phangam dai ni ko si house Burma si India part or me British India ge 937 separate ore to ana Burma si to ana administration thamani hai consider kana da protest out dia ada ashok mitra na hai si karigumda notice isu 937 da to ana administration and thamani nataga nagasing to one administration thamani hiram gansida protest am kan kalamoiba adu independence phangam matung 930 the 947 matung siradi ahoina separate tawni hai gansida adum lan thena pham le rane ahoi si thena kashmir thena re hyderabad thena re junagadh thom no kitang wali travancore thom no kitang wali manipur to risne adungai mai to nagai to se adungai loinamak hanagi 947 da British ki transfer power da manung chalen khan gi hum sing sidi haido we heda wane ba adu ta sena ahoina yenga sida lehori si sikim nani lehori sikim 975 da indian local de adu buta moina haji khana kan sida butan no than save ta hori sena ba butan gi sina ma gi circumstance save ta wahai dare adu changel ba ke umra butan si China gi me yang ler me ka har magadi India na han loction me ning bai pot la ga ni ke han treaties le ni na ba 1910 de hor ga treaty Bhutan gi are Bhutan gi foreign affairs akoi gi instrument of accessing ge mana ba treaty ma Bhutan gi han soi to lai 1910 de hor ga aduna Bhutan ho wa kitang asu gi geopolitics da kitang China gi me ga ler magadi India na han loction lo no no mi tor mu si ai ka ha gi theory le na ri na Tibet China han gi wa da ne Tibet su moi British ki policy ma tung ina buffer state in thamning oin dawrumba aro kona na China na phul loksang rena loksala kan siradi adagi ne China he loksang yete ne hoi Sikkim si Tibet ki extension ne hai kini na Indiana Sikkim han loksala ori hari Arunachal Pradesh ki teng yana baleri na asibudi ina sum okoi sum mayam su u da di pra posturing mo male ke su oidore do pone ro tawang matik botang hana su Tibet ki part ne ba moi ki tawang monastery se da moi 6 Dalai Lama se tawang monastery pokpani ka harim na moi historical link ya chakkan na le ni na tawang matik se no claim ko dra aro ta se na Arunachal Pradesh claim to sibudi hoi ne yakana posturing ni lo we ta se na moi na thaja da lo we ani thaja lo su ma de ma no u la ba Almanya sung uya ko hajgi nagai politics su dungai nagai politics su hai hanrgi
ꯀꯔꯤꯒꯨꯝꯕ 1947 ꯁꯤꯗ ꯃꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁ ꯀ꯭ꯔꯥꯎꯟ ꯀꯣꯂꯣꯅꯤ ꯁꯦꯝꯕꯅꯤ ꯈꯪꯗꯦ ꯅꯥꯒꯥꯂꯦꯟꯒꯤ ꯇꯣꯉꯥꯟ ꯊꯝꯕꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯀ꯭ꯔꯥꯎꯟ ꯀꯣꯂꯣꯅꯤ ꯍꯥꯏꯁꯤ ꯅꯥꯒꯥꯂꯦꯟ ꯉꯥꯛꯇꯕꯨꯗꯤ ꯅꯠꯇ꯭ꯔꯦ ꯀ꯭ꯔꯥꯎꯟ ꯀꯣꯂꯣꯅꯤꯁꯤ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯔꯤꯁꯤꯅ ꯀꯗꯥꯏꯗ ꯀꯦꯄꯤꯇꯦꯜ ꯑꯣꯏꯗꯣꯏꯅꯣ ꯌꯥꯝ ꯀꯟꯅ ꯅꯩꯅꯩ ꯃꯣꯏꯅ ꯀ꯭ꯔꯥꯎꯟ ꯀꯣꯂꯣꯅꯤ ꯁꯦꯝꯕꯒꯤ ꯀꯩꯅꯣꯒꯤ ꯔꯣꯕꯔꯠ ꯔꯦꯗꯒꯤ ꯀꯩꯅꯣꯁꯤꯗ ꯄꯦꯄꯔꯁꯤꯗ ꯑꯗꯣ ꯃꯣꯏꯅ ꯗꯤꯁꯥꯏꯠ ꯇꯧꯔꯛꯏꯁꯤ ꯖꯤꯔꯣ ꯏꯟ ꯇꯧꯔꯛꯏꯁꯤ ꯁꯤꯂꯣꯡꯗ ꯀꯦꯄꯤꯇꯦꯜ ꯑꯣꯏꯍꯟꯕ ꯅꯠꯇ꯭ꯔꯒ ꯏꯝꯐꯥꯜ ꯑꯣꯏꯕ ꯑꯅꯤꯁꯤꯅꯦꯕ ꯂꯥꯁꯇ ꯑꯃꯨꯛ ꯃꯣꯏꯅ ꯑꯃꯨꯛ ꯑꯅꯤꯁꯤ ꯈꯜꯂ ꯀꯥꯟꯁꯤꯗ ꯏꯝꯐꯥꯜꯅ ꯑꯣꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯑꯣꯏꯅꯤ ꯏꯝꯐꯥꯜꯗ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯝꯗꯣꯏꯅꯤ ꯍꯧꯖꯤꯛꯀꯤ ꯀ꯭ꯔꯥꯎꯟ ꯀꯣꯂꯣꯅꯤ ꯁꯦꯝꯃꯝꯃꯗꯤꯕ ꯑꯗꯣ ꯁꯦꯝꯃꯝꯗ꯭ꯔꯤꯁꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔꯗꯤ ꯐꯔꯦ ꯁꯦꯝꯃꯝꯃꯒꯗꯤ ꯑꯃꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯉꯥꯛꯇ ꯇꯧꯗ ꯍꯧ ꯃꯌꯥꯝꯁꯦ ꯈꯠꯅꯕꯒꯤ ꯑꯗꯨꯒꯤ ꯆꯤꯡꯒ ꯇꯝꯒ ꯇꯧꯔꯤ ꯃꯌꯥꯝꯁꯤꯗ ꯑꯗꯩ ꯍꯦꯟꯅ ꯆꯥꯎꯊꯣꯛꯑꯝꯃꯒꯗꯤ ꯍꯧꯖꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤ ꯁꯨꯡꯉꯝ ꯉꯝꯗꯕ ꯐꯤꯕꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯔꯤꯖꯦꯛ ꯇꯧꯈ꯭ꯔꯤꯁꯤꯁꯨ ꯁꯤꯒꯤ ꯃꯔꯝꯗꯅꯦꯕ ꯑꯩꯈꯣꯏꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤ ꯌꯥꯔꯣꯏ ꯅꯣꯟ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯕꯜ ꯑꯦꯔꯤꯌా ꯑꯣꯏꯔꯒꯅꯤ ꯀ꯭ꯔꯥꯎꯟ ꯀꯣꯂꯣꯅꯤ ꯇꯧꯔꯒꯗꯤ ꯁꯤ ꯌꯥꯎꯒꯅ ꯀꯥꯆꯤꯟ ꯇꯦꯔꯤꯇꯣꯔꯤ ꯑꯗꯒꯤ ꯁꯥꯟ ꯇꯦꯔꯤꯇꯣꯔꯤ ꯆꯤꯟ ꯇꯦꯔꯤꯇꯣꯔꯤ ꯕꯔꯃꯥꯔꯣꯝꯁꯤ ꯌꯥꯎꯗꯣꯏꯅ ꯁꯣꯝꯗ ꯏꯟꯗꯤꯌꯥ ꯃꯅꯨꯡ ꯂꯩꯕ ꯈꯔꯁꯤ ꯐꯥꯎꯕ ꯃꯦꯅꯦꯖ ꯇꯧ ꯉꯝꯗ꯭ꯔꯤꯉꯩꯁꯤꯗ ꯄꯨꯂꯞ ꯑꯣꯏꯅ ꯁꯦꯝ ꯀꯥꯟꯁꯤ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯑꯣꯐꯤꯁꯔ ꯕꯔꯃꯥꯗ ꯂꯩꯕ ꯑꯣꯐꯤꯁꯔꯁꯨ ꯏꯟꯗꯤꯌꯥ ꯂꯩꯕ ꯑꯣꯐꯤꯁꯔꯁꯨ ꯃꯣꯏ ꯃꯔꯛꯇ ꯌꯦꯜꯂꯛꯄꯗꯒꯤꯅꯦꯕ ꯁꯤ ꯀ꯭ꯔꯥꯎꯟ ꯀꯣꯂꯣꯅꯤ ꯑꯣꯏꯍꯧꯗ꯭ꯔꯤꯁꯦ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯄꯤꯁ ꯇꯣꯛꯁꯤ ꯑꯣꯛꯇꯣꯕꯔ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗꯅꯤ ꯊꯥ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯅꯕꯅ ꯌꯥꯝ ꯀꯟꯅ ꯉꯥꯡꯅꯕꯅꯤ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯂꯣꯏꯁꯤꯜꯂꯅꯤ ꯍꯥꯏꯕꯗꯣ ꯃꯁꯤ ꯇꯁꯦꯡꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯋꯥꯔꯣꯏꯁꯤꯟꯁꯦ ꯄꯨꯔꯛꯄ ꯉꯝꯃꯅꯤꯅ ꯈꯟꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯃꯣꯏꯕꯥꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯇꯧ ꯀꯥꯟꯗꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯔꯦꯅ ꯑꯗꯨꯅ ꯍꯦꯛ ꯂꯣꯏꯁꯟꯕꯗꯤ ꯄꯥꯛ ꯌꯥꯗꯧ ꯃꯥꯟꯗꯦ ꯀꯩꯒꯤꯅꯣꯗ ꯏꯁꯨꯁ ꯃꯌꯥꯝꯁꯤ ꯌꯥꯝ ꯀꯟꯅ ꯁꯦꯇꯜ ꯇꯧꯗ꯭ꯔꯤꯑꯕ ꯑꯟꯗꯔꯂꯥꯏꯡ ꯏꯁꯨꯁ ꯃꯌꯥꯝꯁꯤ ꯑꯗꯨꯅ ꯏꯁꯨꯁ ꯃꯌꯥꯝꯁꯤ ꯍꯥꯟꯅ ꯁꯦꯇꯜ ꯇꯧꯕ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯁꯣቨꯔꯦꯟꯇꯤꯁꯤ ꯗꯤꯐꯥꯏꯟ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯔꯤ ꯑꯗ ꯁꯦꯌꯔ ꯁꯣቨꯔꯦꯟꯇꯤ ꯀꯥꯏꯅ ꯍꯥꯏꯕꯅ ꯃꯣꯏꯕꯥꯅ ꯍꯥꯏꯕꯗ ꯁꯦꯌꯔ ꯁꯣቨꯔꯦꯟꯇꯤ ꯍꯥꯏꯁꯤ ꯏꯟꯗꯤꯌꯥꯁꯤꯅ ꯀꯩꯒꯨꯝꯕ ꯀꯟꯚꯔꯖꯟ ꯁ꯭ꯇꯦꯠ ꯑꯣꯏꯔꯝꯃꯕ ꯍꯥꯏꯕꯗꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯑꯣꯐ ꯑꯃꯦꯔꯤꯀꯥ ꯍꯥꯏꯔꯤꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯁꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯑꯣꯐ ꯏꯟꯗꯤꯌꯥꯒ ꯍꯥꯏꯔꯝꯃꯕ ꯁ꯭ꯇꯦꯠ ꯃꯌꯥꯝꯁꯤꯅ ꯄꯨꯜꯂꯒ ꯁꯦꯝꯕ ꯂꯩꯕꯥꯛꯅꯤ ꯍꯥꯏꯔꯝꯃꯕ ꯑꯗꯨ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯑꯗꯨ ꯍꯥꯏꯗ꯭ꯔꯦꯅ ꯈꯤꯇꯪ ꯑꯥꯔꯇꯤꯀꯜ ꯅꯝꯕꯔ 1 ꯈꯤꯇꯪ ꯍꯥꯏꯒꯗꯧꯏ ꯏꯟꯗꯤꯌꯥ ꯗꯦꯠ ꯏꯁ ꯚꯥꯔꯠ ꯋꯤꯜ ꯕꯤ ꯑ ꯌꯨꯅꯤꯌꯟ ꯑꯣꯐ ꯁ꯭ꯇꯦꯠꯁ ꯑꯅ ꯁ꯭ꯇꯦꯠ ꯃꯌꯥꯝꯁꯤ ꯄꯨꯟꯁꯤꯟꯕꯅꯦꯅ ꯍꯥꯏꯔꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯐꯦꯗꯔꯦꯂꯤꯖꯝ ꯍꯥꯏꯕꯒꯤ ꯍꯤꯟ ꯐꯥꯎ ꯂꯩꯇ꯭ꯔꯦꯕ ꯊꯔꯗ ꯑꯥꯔꯇꯤꯀꯜꯗ ꯁꯦꯟꯇꯔꯅ ꯊꯨꯒꯥꯏ ꯉꯝꯃꯤ ꯁ꯭ꯇꯦꯠ ꯃꯌꯥꯝ ꯊꯨꯒꯥꯏ ꯉꯝꯃꯤ ꯃꯃꯤꯡ ꯍꯣꯡꯗꯣꯛꯄ ꯉꯝꯃꯤ ꯕꯥꯎꯟꯗꯔꯤ ꯆꯦꯟꯖ ꯇꯧꯉꯝꯃꯤ ꯍꯥꯏꯁꯤ ꯐꯦꯗꯔꯦꯂꯤꯖꯝꯒꯤ ꯄꯣꯠꯇꯤ ꯌꯥꯎꯗ꯭ꯔꯦꯅ ꯑꯗ ꯏꯟꯗꯤꯌꯥꯁꯤ ꯌꯨनिꯇꯔꯤ ꯁ꯭ꯇꯦꯠꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯉꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯗꯤ ꯉꯁꯥꯏ ꯁꯦꯌꯔ ꯁꯣቨꯔꯦꯟꯇꯤ ꯀꯥꯏꯗꯣ ꯁ꯭ꯇꯦꯠ ꯑꯃ ꯄꯤꯒꯦ ꯑꯣꯇꯣꯅꯣꯃꯤ ꯈꯤꯇꯪ ꯍꯦꯟꯅ ꯄꯤꯒꯦ ꯑꯥꯔꯇꯤꯀꯜ 370 ꯍꯥꯟꯅ ꯌꯥꯝ ꯐꯖꯅ ꯂꯩꯔꯝꯕ ꯀश्मीꯔꯒꯤ ꯂꯩꯖꯔꯝꯗ ꯐꯥꯎ ꯂꯧꯊꯣꯛꯈ꯭ꯔꯦꯅ ꯑꯗꯨꯅ ꯁꯤꯒꯤ ꯆꯅꯩꯅꯕꯁꯤ ꯑꯩꯗꯤ ꯀꯣꯛꯄꯁꯤ ꯑꯃꯨꯛ ꯍꯟꯅ ꯔꯤꯋꯔꯛ ꯇꯧꯔꯒ ꯍꯥꯏꯗꯤ ꯃꯀꯣꯛꯇꯩ ꯍꯧꯔꯒ ꯅꯥꯒꯥꯁꯤꯡꯒꯤꯁꯨ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯗꯅ ꯂꯩꯔꯤꯕ ꯑꯇꯩ ꯀꯝꯃꯨꯅꯤꯇꯤ ꯑꯇꯩ ꯃꯌꯥꯝꯁꯤꯁꯨ ꯄꯨꯟꯅ ꯂꯩꯃꯤꯟꯅ ꯌꯥꯗꯒꯦ ꯍꯥꯏꯕꯁꯤ ꯀꯨꯞꯅ ꯅꯩꯅꯔꯒ ꯑꯗꯨꯃꯥꯏꯅ ꯀꯟꯁꯦꯟꯁꯁ ꯑꯃ ꯄꯨꯔꯛꯀꯥꯟꯁꯤꯗ ꯑꯃꯨꯛ ꯄ꯭ꯔꯣꯄꯣꯖꯜꯗꯨ ꯊꯥꯡꯒꯠꯂꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯒꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯇꯧꯔꯤꯁꯤꯅ ꯅꯥꯒꯥꯒꯤꯁꯨ ꯍꯥꯏꯔꯦ ꯃꯣꯏ ꯅꯥꯒꯥꯂꯦꯟ ꯃꯅꯨꯡꯗꯁꯨ ꯑꯗꯨꯝ ꯕꯦꯛꯋꯥꯔꯗ ꯇ꯭ꯔꯥꯏꯕ ꯃꯌꯥꯝꯁꯤꯒ ꯐꯣꯔ ꯇ꯭ꯔꯥꯏꯕ ꯍꯥꯏ ꯃꯌꯥꯝꯁꯤꯒ ꯃꯣꯏ ꯃꯅꯨꯡꯗꯁꯨ ꯒꯦꯠ ꯑꯃ ꯂꯩꯔꯤ ꯏꯁꯇꯔꯟ ꯅꯥꯒꯥꯂꯦꯟ ꯄꯤꯄꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯥꯏꯅ ꯃꯣꯏꯅ ꯁ꯭ꯇꯦꯠ ꯑꯃ ꯄꯥꯝꯃꯤ ꯀꯥꯏꯅ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯁꯦꯝꯕꯤꯌꯨ ꯀꯥꯏꯅ ꯇꯧꯕ ꯀꯥꯡꯕꯨꯁꯨ ꯂꯩꯔꯤꯅ ꯑꯁꯤꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯅꯥꯒꯥꯂꯦꯟꯁꯤ ꯂꯥꯟꯊꯣꯛꯀꯥꯟꯗ ꯃꯅꯤꯄꯨꯔꯂꯣꯝꯗꯒꯤ ꯑꯗꯒꯤ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯂꯣꯝꯗꯒꯤ ꯑꯁꯥꯝ ꯂꯣꯝꯗꯒꯤ ꯄꯨꯟꯁꯤꯜꯂꯀꯥꯟꯁꯤꯗꯤ ꯉꯁꯥꯏꯒꯤ ꯆꯅꯩꯅꯕꯁꯤ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯦꯕ ꯁꯤꯒꯤ ꯃꯌꯥꯝꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯔꯤꯖꯣꯜቭ ꯇꯧꯁꯤꯒꯦ ꯑꯦꯃꯤꯀꯦꯕꯜ ꯑꯣꯏꯕ ꯃꯤꯗ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤ ꯑꯦꯛꯁꯀ꯭ꯂꯨꯗ ꯇꯧꯕ ꯅꯠꯇꯕꯤꯗ ꯄꯨꯂꯞ ꯑꯣꯏꯅ ꯀꯃꯥꯏꯅ ꯇꯧꯃꯤꯟꯅꯁꯤꯒꯦ ꯀꯥꯏꯁꯤ ꯅꯩꯅꯔꯒꯗꯤ ꯈꯤꯇꯪ ꯍꯦꯟꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯒ ꯈꯤꯇꯪ ꯍꯦꯟꯅ ꯑꯦꯛꯁꯦꯞꯇꯦꯕꯜ ꯑꯣꯏꯔꯛꯇꯧ ꯃꯥꯜꯂꯦ ꯀꯝꯃꯨꯅꯤꯇꯤ ꯃꯌꯥꯝꯁꯨ ꯑꯦꯛꯁꯦꯞꯇꯦꯕꯜ ꯑꯣꯏꯕ ꯁꯔꯀꯥꯔꯒꯤ ꯑꯣꯏꯅꯁꯨ ꯑꯦꯛꯁꯦꯞꯇꯦꯕꯜ ꯑꯣꯏꯕ ꯑꯣꯏꯔꯛꯀꯗꯧ ꯃꯥꯜꯂꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯉꯔꯥꯡꯒꯤ ꯃꯤꯌꯥꯝꯒꯤ ꯅꯨꯃꯤꯠ ꯑꯃꯁꯨꯡ ꯍꯤꯜꯁ ꯂꯤꯗꯔꯁ ꯗꯦꯒꯤ ꯊꯧꯔꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯅꯝꯕꯨꯜ ꯇꯨꯔꯦꯜ ꯔꯤꯖꯨꯚꯤꯅꯦꯁꯟꯒꯤꯗꯃꯛ ꯁꯦꯟꯇꯔꯗꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 500 ꯃꯈꯥ ꯇꯥꯅ ꯄꯤꯕꯤꯅꯕ ꯍꯥꯏꯖꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯌꯥꯎꯔꯤ ꯃꯁꯤ ꯌꯥꯝ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯅꯝꯕꯨꯜ ꯇꯨꯔꯦꯜ ꯑꯩꯈꯣꯏꯁꯦ ꯂꯩꯔꯤꯕ ꯁꯛꯇꯝꯁꯤ ꯃꯌꯥꯝꯅ ꯎꯔꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯄꯥꯏꯈꯠꯂꯤꯕ ꯔꯤꯖꯨꯚꯤꯅꯦꯁꯟꯒꯤ ꯊꯕꯛꯁꯤ ꯇꯧꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯇꯧꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯇꯧꯔꯤ ꯃꯔꯛ ꯈꯔ ꯂꯦꯞꯄꯨꯕꯒꯤ ꯃꯑꯣꯡꯅꯤ ꯑꯩꯈꯣꯏꯅ ꯎꯕꯁꯦ ꯀꯌꯥ ꯊꯕꯛꯁꯦ ꯃꯉꯥꯡ ꯁꯥꯟꯗꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯝꯕꯨꯜ ꯇꯨꯔꯦꯜꯒꯤ ꯄꯔꯤꯡ ꯈꯣꯡꯅꯨꯡꯁꯤꯗ ꯑꯃꯣꯠ ꯑꯀꯥꯏ ꯂꯪꯁꯟꯕ ꯊꯥꯗꯕ ꯃꯣꯠꯁꯟꯕꯒꯤ ꯊꯕꯛꯁꯤꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯊꯤꯡꯗꯔꯒꯗꯤ ꯔꯤꯖꯨꯚꯤꯅꯦꯁꯟ ꯇꯧꯕꯒꯤ ꯊꯕꯛꯁꯤ ꯃꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯀꯗꯒꯦ ꯁꯤ ꯁꯔꯀꯥꯔꯅ ꯑꯦꯝ ꯇꯧꯔꯤꯁꯦ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯩꯈꯣꯏꯒꯤꯁꯤ ꯇꯁꯦꯡꯅ ꯏꯁꯨꯁ ꯃꯌꯥꯝꯁꯦ ꯑꯥꯏꯁꯣꯂꯦꯇꯦꯗ ꯅꯠꯇꯦ ꯑꯩꯅ ꯀꯩꯅꯣꯝ ꯄꯥꯏꯈꯠ ꯊꯕꯛ ꯑꯃ ꯄꯥꯏꯈꯠꯀꯥꯟꯗ ꯊꯕꯛꯇꯨꯒꯤ ꯔꯤꯂꯦꯇꯦꯗ ꯑꯣꯏꯕ ꯏꯁꯨ ꯌꯥꯝ ꯂꯩꯔꯤꯗ ꯉꯁꯥꯏ ꯍꯧꯖꯤꯛ ꯄꯜꯂꯤꯕ ꯑꯩꯈꯣꯏ ꯒꯥꯔꯕꯦꯖ ꯃꯦꯅꯦꯖꯃꯦꯟꯠꯀꯤ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟꯠꯀꯤ ꯄꯣꯠꯁꯤ ꯆꯥꯎꯅ ꯂꯩꯔꯦ ꯁꯤ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟꯠꯁꯤꯁꯨ ꯅꯝꯕꯨꯜ ꯇꯨꯔꯦꯜ ꯁꯦꯝꯕ ꯍꯥꯏꯁꯤꯗ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟꯠ ꯁꯦꯝꯕꯗꯁꯨ ꯅꯝꯕꯨꯜ ꯇꯨꯔꯦꯜ ꯁꯦꯝꯕ ꯑꯣꯏꯅ ꯇꯥꯔꯛꯇꯣꯏꯅꯤ ꯅꯝꯕꯨꯜ ꯇꯨꯔꯦꯜ ꯅꯠꯇꯦ ꯑꯇꯩ ꯇꯨꯔꯦꯜꯁꯨ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏꯅ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟꯠꯁꯤꯅ ꯌꯥꯝ ꯑꯆꯧꯕ ꯑꯃ ꯑꯣꯏꯔꯤꯁꯦ ꯋꯥꯟ ꯄꯥꯔꯠꯅꯤꯀꯣ ꯌꯥꯝ ꯑꯗꯨꯅ ꯂꯣꯏ ꯂꯣꯏꯔꯦ ꯍꯥꯏꯕꯗꯤ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟꯠꯁꯨ ꯂꯣꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯀꯦꯆꯃꯦꯟꯠ ꯑꯦꯔꯤꯌꯥꯗ ꯎ ꯊꯥꯕ ꯀꯦꯆꯃꯦꯟꯠ ꯑꯦꯔꯤꯌꯥꯁꯤꯗ ꯀꯃꯥꯏꯅ ꯇꯧꯗꯅ ꯎꯁꯤ ꯀꯥꯏ ꯊꯥꯗꯒꯦ ꯖꯨꯝ ꯀꯜꯇꯤꯚꯦꯁꯟ ꯂꯩꯔꯝꯃꯒꯅ ꯀꯥꯏꯋꯥꯏꯗ ꯑꯗꯨ ꯁꯣꯛꯄ꯭ꯔꯥ ꯁꯣꯛꯇꯕ꯭ꯔꯥ ꯍꯥꯏꯁꯦ ꯀꯩꯅꯣꯅꯤ ꯖꯨꯝ ꯀꯜꯇꯤꯚꯦꯁꯟ ꯇꯧꯀꯥꯟꯁꯤꯗ ꯁꯣꯛꯄ ꯃꯐꯝ ꯂꯩ ꯁꯣꯛꯇꯕ ꯃꯐꯝ ꯂꯩ ꯑꯩꯈꯣꯏꯅ ꯇꯨꯔꯦꯟꯁꯤꯒꯤ ꯆꯦꯟꯊꯔꯛꯐꯝ ꯒꯂꯤ ꯑꯦꯔꯤꯌꯥꯅ ꯍꯥꯏꯔꯤꯁꯦ ꯒꯂꯤ ꯑꯦꯔꯤꯌꯥꯁꯤꯗ
ꯖꯨꯝ ꯀꯜꯇꯤꯚꯦꯁꯟ ꯎ ꯀꯛꯊꯕ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯁꯣꯛꯏ ꯀꯩꯅꯣꯗ ꯑꯗꯥꯏ ꯏꯁꯤꯡ ꯆꯦꯜꯂꯛꯄꯅꯤꯅ ꯂꯩꯕꯥꯛꯁꯤꯡ ꯆꯦꯟꯊꯔ ꯄꯨꯔꯛꯇꯣꯏꯅꯤ ꯁꯣꯏꯜ इरोजन चाउन थोए अरे मतलब वाटर रिटेंशन कैपेसिटी हंदरपगी सो मैं आपसे हजकी फाइनल क्रॉस दा ये का कनोगी नमुल टोरेन पांदा सीमेंट जंक्शन दुदी वाटर ओरगदी यामन काना दो मंदे काना गसु अदुना पुलप की ओनी ये का होलिस्टिक ओनी ये का सता सक्सेसफुल दो मंदे कइनो दा अतै प्रॉब्लम आइना अनाबसी हम चाउन लेका सता यारोंग थोए दे सोमसु यासु नारे तो का अमतंग सेमला अखोय हकजांग फदों दो मिना पुलप ओई मिना वम चंगिना अदना हजकी लागसु एक्सपर्ट में तानरगा साइंटिस्ट में तानरगा अदुगा आर्किटेक्ट में तानरगा कमाई तौदना पुलप की होलिस्टिकली ये कांसिदा है गार्बेज मैनेजमेंट सु अदि कैचमेंट एरिया उथाबे सु सिमे पुल लगाना कमाई तौसिगे है खनब चंगी अदि मथैता हजी नसिंग की खबर मटसु यावरि जने अखोगी उखुल उथानी का हाइबो पर यावरिबा सिमे हम लोई कोऑर्डिनेट तौम चंगेबा अखोई से तौरिसे कोऑर्डिनेशन पोजिशन यावदरे ngasi डिपार्टमेंट खरि मनि को हाइसे ngasi PW लागा सोर थारमनी नोंगालागा मो कनोगी इलेक्ट्रिक टिंग टेलीफोन टिंग ने कनानो तौखाइनी डिपार्टमेंट से तौने डिपार्टमेंट तौखाइनी अरे खर लेगा मन पोसम ओनी सी सोर पाठोक ने इनथोकिनी तौबसिदा एफर्ट सोलै मांगे अदुगा पैसा सोलै मांगे तो तौरिफो अदुगा थबक चम चंगेंदे सी मैम से तौबसिना खोइना पुलप ओइना होलिस्टिक प्लान अमा इम्फाल हाइरोने अदेस टाउन अदेस यारे अदुगा इम्फाल हाइकान से इम्फाल सी कमाइ तो येंसी हाइकान से सोरक सेम तो ओरे सोरक सेम कांदा सोरक सेम कांदा थचन की तो अदे के लेरिगे थचन दौ लेरगना हाना करमन हाना लेयर तो कान से करमन हान सेमो होई समना हागा खोइ टेलीफोन अंडरग्राउंड टेलीफोन वाइटिंग दोरे हरि काना ले हाना हागा मोय नोय नि हाना तोरो मतुंग से मथक लाइन थारकबा हाना पैकेट का दबा थबक सिंग हाना पैकेट लेयर कान से क्वाइ लॉस लेयर दा सेम होगरी सोकते देखा लागा 25 टिंग दोने न करा तो खाइ नि सोरक सेम जब माइ तो कान से दी थबक तु अमदा मांगसु मांगजी दुगा चंग मांगलम चंगम सुंगम गमदे सुंबी कोऑर्डिनेशन या वाट प्राइ खले यनो जा मखा ता पाउसिंग जे लोखतिन दा अतेन ब प्रेम तंग लौजे मिनिंग जाबरे बिसिंग अतेन ब प्रेम तंग लौजे के मिकु खरा तंग मिनेसे कंगला फूड प्रोडक्ट इरम दंगी असेंग महौन येंग दियो गार्लिक मिक्सर खतन नतना कंगला गे अनोब फूड आइटम सिंगी महौ खंगलबदा ngauroi दव कनाबो लेबगे कंगला मणिपुर इहान हानबो ओइना लमजिंग ज्वेलरी ना मार्केट फंगब सना मयाम सिगी क्वालिटी चेक तौबगी खुदोंग चाबा पिजरी अदोम की लेजरीब सनाद यावरिब एलोय अमद एलिमेंट्स कया की चांग मरिक चुमना एक्यूरेट क्वालिटी अमदी क्वांटिटी गलोइना खंगनब ngamlagani लमजिंग ज्वेलरी न पिजरीब खुदोंग चाबा असि लौबिहौ अदोम की सना अदु सेंगी नत्रग सेंगदे हाइबगी चिंगनाबदु कोखनबियो अकुप मरोल की दमक लमजिंग ज्वेलरी दा लेंगसिनबिरउ लमजिंग ज्वेलरी good quality is our priority. This program is brought to you by Lamjingba Jewelry. Good quality is our priority. ब्रेक के मतुंग दा मयाम अमुक न तराम नुक्सरी ngasi manipur phone riba paukse sing de yauriba
ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯄꯥꯎꯁꯤꯡ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯕꯤꯔꯤꯕꯁꯤ ꯁꯦꯅꯤꯌꯔ ꯖꯔꯅꯦꯂꯤꯁ ꯑꯣꯖꯥ ꯄ꯭ꯔꯗꯤꯞ ꯐꯟꯖꯧꯕꯝꯅꯤ ꯑꯣꯖꯥ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯄꯥꯎꯁꯤꯡ ꯂꯧꯈꯠꯄ ꯇꯥꯔꯕꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯤꯟꯕꯒꯤ ꯋꯥꯐꯝ ꯄꯣꯂꯤꯇꯤꯀꯦꯜ ꯀ꯭ꯔꯥꯏꯁꯤꯁꯀꯤ ꯍꯥꯏꯕ ꯇꯥꯔꯦ ꯏꯁꯝ ꯁꯝꯅ ꯑꯗꯨꯝ ꯀ꯭ꯔꯥꯏꯁꯤꯁ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯤꯟꯗꯣꯛꯄꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯅ ꯕꯤꯔꯦꯟꯕꯨ ꯁꯤएम ꯑꯣꯏꯅ ꯈꯟꯈꯤꯕꯅꯤ ꯍꯥꯏꯕ ꯕꯨꯡꯖꯥꯒꯤꯟ ꯕꯥꯜꯇꯦꯒꯤ ꯋꯥꯐꯝ ꯑꯃ ꯌꯥꯎꯔꯤ ꯃꯇꯝ ꯀꯨꯏꯅ ꯆꯠꯊꯔꯛꯄ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯨꯆꯤꯡꯕ ꯁꯤꯟꯕ ꯔꯤꯌꯦꯂꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯤꯟꯗꯣꯛꯄꯒꯤ ꯋꯥꯐꯝꯁꯤ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯃꯁꯤ ꯂꯣꯏꯁꯤꯟꯕꯒꯤ ꯁ꯭ꯇꯦꯖꯇ ꯂꯩꯔꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯁꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯏꯔꯥꯡꯁꯤ ꯂꯩꯒꯅꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯗꯨꯒ ꯀꯨꯏꯅ ꯆꯠꯊꯔꯛꯄ ꯃꯁꯤꯒꯤ ꯏꯔꯥꯡꯁꯤꯅ ꯒꯕꯔꯅꯦꯟꯁꯇ ꯂꯩꯉꯥꯛꯂꯣꯟꯗ ꯀꯌꯥꯝ ꯑꯀꯥꯏꯕ ꯄꯤꯈ꯭ꯔꯒꯦ ꯍꯧꯖꯤꯛ ꯑꯣꯖꯥ ꯈ꯭ꯋꯥꯏ ꯎꯕꯤ ꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯁꯔꯀꯥꯔ ꯃꯅꯨꯡꯗ ꯌꯥꯅꯗꯕ ꯊꯣꯛꯂꯛꯏꯁꯤꯁꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗꯨꯒ ꯐꯝ ꯇꯥꯟꯅꯕꯒꯤꯁꯤꯁꯨ ꯐꯝ ꯇꯥꯟꯅꯕꯒꯤ ꯍꯦꯛ ꯁꯨꯃꯥꯏꯅ ꯆꯣꯡꯊꯣꯛꯅꯔꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯦꯔꯦꯛꯇꯔ ꯑꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯇꯤ ꯑꯣꯏꯕ ꯑꯗꯨꯒ ꯇꯁꯦꯡꯅ ꯑꯃꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤꯅ ꯀꯔꯤꯅꯣꯗ ꯑꯩꯈꯣꯏꯒꯤ ꯑꯣꯟ ꯏꯁꯨꯁ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯤꯡ ꯌꯥꯅꯗ꯭ꯔꯦ ꯍꯥꯏꯔꯣꯅꯦ ꯌꯥꯅꯗ꯭ꯔꯒ ꯑꯩꯈꯣꯏꯅ ꯗꯤꯁꯥꯏꯠ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯃꯤꯉꯣꯟꯗ ꯆꯠꯂꯒ ꯗꯤꯁꯥꯏꯠ ꯇꯧꯍꯟꯕꯒꯤ ꯄꯣꯠꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯁꯣꯚꯔꯦꯟꯇꯤꯒꯅ ꯅꯩꯅꯔꯤ ꯃꯌꯥꯝ ꯆꯥꯎꯅ ꯈꯟꯅꯔꯤ ꯃꯌꯥꯝꯁꯤ ꯁꯤ ꯃꯌꯥꯝꯁꯤꯒꯤ ꯂꯣꯏ ꯅꯦꯒꯦꯁꯟꯅꯦ ꯇꯁꯦꯡꯅ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤꯕ ꯁꯣꯚꯔꯦꯟꯇꯤ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯀꯥꯡꯕꯨ ꯇꯧꯔꯤꯁꯤꯒꯤ ꯁꯣꯚꯔꯦꯟꯇꯤ ꯑꯃ ꯂꯩꯖꯈ꯭ꯔꯦ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯁꯤꯡꯁꯤ ꯑꯩꯈꯣꯏ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯅ ꯏꯁꯥꯒꯤ ꯑꯙꯤꯀꯥꯔ ꯈꯪꯅ ꯏꯁꯥꯒꯤ ꯔꯥꯏꯠ ꯈꯪꯅ ꯑꯗꯨꯒ ꯏꯁꯥꯒꯤ ꯀꯩꯅꯣꯁꯤ ꯏꯁꯥ ꯉꯥꯛꯆꯕꯗ ꯏꯁꯥꯒꯤ ꯗꯤꯁꯤꯖꯟ ꯂꯧ ꯀꯥꯟꯁꯤꯗ ꯏꯁꯥ ꯏꯊꯟꯗ ꯂꯧꯖꯕ ꯗꯤꯁꯤꯖꯟ ꯃꯌꯥꯝ ꯂꯧꯕ ꯉꯝꯕꯁꯤꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯁꯣꯚꯔꯦꯟ ꯕꯤꯡ ꯍꯥꯏꯁꯦ ꯁꯣꯚꯔꯦꯟ ꯍꯥꯏꯁꯦ ꯑꯩꯅ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯁꯤꯁꯨ ꯁꯣꯚꯔꯦꯟꯅꯤ ꯑꯩꯁꯤ ꯁꯣꯚꯔꯦꯟ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯅ ꯍꯌꯦꯡ ꯐꯨꯔꯤꯠ ꯑꯉꯥꯡ ꯂꯤꯠꯀꯦ ꯑꯗꯒꯤ ꯑꯃꯨꯛ ꯂꯤꯠꯀꯦ ꯁꯤ ꯑꯩꯒꯤ ꯆꯣꯏꯁꯇ ꯂꯩꯗꯅ ꯑꯗꯨ ꯅꯠꯇꯕꯤꯗ ꯀꯅꯥꯒꯨꯝꯕꯅ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯨ ꯉꯁꯥꯏ ꯃꯅꯤꯄꯨꯔꯁꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯨ ꯑꯗꯩ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯨ ꯍꯥꯏꯔꯒ ꯂꯣꯏ ꯁꯦꯠꯃꯤꯟꯅꯔ ꯇꯧꯔꯒꯗꯤ ꯑꯩꯒꯤ ꯗꯤꯁꯤꯖꯟ ꯅꯠꯇ꯭ꯔꯦꯅ ꯑꯗꯣ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯁꯔꯀꯥꯔꯒꯤ ꯂꯦꯚꯦꯜꯁꯤꯃꯛꯇ ꯇꯧꯍꯟꯕꯗꯤ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤ ꯃꯑꯣꯡ ꯎ ꯀꯥꯟꯁꯤꯗꯗꯤ ꯁꯦꯟꯇꯔꯗꯒꯤ ꯀꯩꯅꯣ ꯍꯥꯏꯔꯒ ꯂꯣꯏꯅ ꯇꯧꯕꯒꯤ ꯃꯑꯣꯡ ꯁꯨꯝ ꯆꯠꯄꯁꯤꯗ ꯑꯩꯈꯣꯏꯁꯤ ꯁ꯭ꯇꯦꯠꯅꯦꯅ ꯃꯤꯡꯗ ꯂꯩꯔꯒ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯁꯤꯐꯥꯎ ꯈꯜꯂꯛꯇꯕ ꯌꯥꯗꯕ ꯐꯤꯕꯝ ꯂꯥꯛꯑꯕꯅꯤ ꯇꯧꯔꯤꯁꯤꯐꯥꯎ ꯁꯤꯒꯤꯁꯤ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯃꯌꯥꯝꯁꯤꯒꯤ ꯋꯤꯛꯅꯦꯁꯅꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯀꯩꯗꯧꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯤꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤꯅꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯀꯦꯕꯤꯅꯦꯠ ꯃꯅꯨꯡꯗ ꯐꯥꯎꯕ ꯑꯗ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯄꯥꯏꯔꯤꯕ ꯄꯥꯔꯇꯤꯁꯤꯗ ꯃꯣꯏ ꯃꯁꯦꯟ ꯚꯣꯠ ꯇꯧꯅꯔꯒ ꯃꯦꯖꯣꯔꯤꯇꯤ ꯀꯅꯥ ꯄꯥꯏꯔꯤ ꯌꯦꯡꯉꯒ ꯗꯤꯁꯥꯏꯠ ꯇꯧꯅꯒꯗꯧꯕ ꯄꯣꯠꯇꯨꯗ ꯁꯦꯟꯇꯔꯗ ꯆꯠꯂꯒ ꯁꯦꯟꯇꯔꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯏꯗꯤ ꯑꯣꯏꯔꯅꯤꯒ ꯍꯥꯏꯕꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯄꯤꯛꯊꯍꯟꯕ ꯄ꯭ꯔꯖꯥꯒꯤ ꯋꯥꯈꯜꯁꯨ ꯎꯗꯕꯤꯗ ꯍꯦꯛꯇ ꯑꯣꯄꯟꯂꯤ ꯅꯣꯏꯁꯤ ꯀꯆꯥꯅꯤ ꯃꯣꯏ ꯅꯣꯏ ꯀꯥꯞꯄꯦꯟ ꯀꯥꯞꯊꯣꯛꯈꯤ ꯌꯥꯏꯒ ꯍꯥꯏꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯒꯤ ꯃꯑꯣꯡ ꯇꯥꯍꯟꯕꯒꯤ ꯃꯑꯣꯡ ꯆꯪꯉꯦ ꯑꯩꯈꯣꯏꯒꯤ ꯑꯣꯟ ꯄ꯭ꯔꯥꯏꯚꯦꯠ ꯂꯥꯏꯐꯇ ꯑꯩꯈꯣꯏꯒꯤ ꯑꯣꯟ ꯗꯤꯁꯤꯖꯟ ꯀ꯭ꯔꯨꯁꯤꯌꯦꯜ ꯗꯤꯁꯤꯖꯟ ꯃꯌꯥꯝꯁꯤꯗ ꯏꯁꯥꯅ ꯂꯦꯞꯆꯕ ꯉꯝꯗꯦ ꯁꯦꯟꯇꯔꯅ ꯍꯥꯏꯕꯤꯔ ꯇꯧꯏ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯍꯜꯂꯤ ꯁꯤ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯁꯤꯒꯤꯁꯤ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯑꯃꯅꯕꯨ ꯑꯣꯏꯔꯁꯨ ꯈꯔ ꯊꯨꯅ ꯂꯣꯏꯁꯟꯅꯤꯡꯉꯦ ꯑꯗꯨꯒ ꯁꯔꯀꯥꯔ ꯉꯥꯛꯄꯁꯤꯗ ꯂꯩꯕꯥꯛ ꯉꯥꯛꯄꯁꯤꯗ ꯂꯣꯏꯅꯃꯛ ꯀꯣꯛ ꯊꯥꯗꯃꯤꯟꯅꯔꯒ ꯇꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯀꯩꯒꯤꯅꯣ ꯂꯩꯕꯥꯛꯁꯤ ꯌꯥꯝ ꯀꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯂꯩꯕꯥꯛꯁꯨ ꯑꯣꯏꯗꯦ ꯑꯩꯈꯣꯏ ꯄꯩꯁꯥꯁꯨ ꯌꯥꯝ ꯋꯥꯠꯇꯕꯁꯨ ꯅꯠꯇꯦ ꯄꯩꯁꯥꯁꯨ ꯀꯣꯟꯅꯕꯁꯨ ꯅꯠꯇꯦ ꯇꯧꯔꯤꯁꯤꯐꯥꯎ ꯉꯥꯏꯇꯅ RBI ꯕꯦꯟ ꯍꯟꯗꯛꯇꯁꯨ ꯇꯧꯔꯤꯗꯨꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯁꯨ ꯏꯁꯨ ꯃꯌꯥꯝꯅ ꯄꯤꯛ ꯊꯜꯂꯤ ꯀꯔꯞꯁꯟꯒꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯥꯏꯖꯕ ꯋꯥꯅꯤ ꯀꯔꯞꯁꯟ ꯂꯩꯇ꯭ꯔꯦ ꯀꯥꯏꯅ ꯀꯔꯞꯁꯟ ꯃꯄꯥꯟꯗ ꯆꯤꯟꯗ ꯄꯥꯏ ꯍꯥꯏꯖꯕ ꯋꯥꯅꯤ ꯆꯤꯟꯗ ꯍꯥꯏꯖꯕ ꯋꯥꯅꯤ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯗꯤꯄꯥꯔꯠꯃꯦꯟ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯃꯛ ꯍꯥꯟꯅ ꯂꯩꯔꯕ ꯆꯞ ꯆꯥꯅ ꯂꯩꯔꯤ ꯑꯩꯈꯣꯏ ꯏꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯂꯥꯏꯁ ꯐꯖꯅ ꯇꯧꯈ꯭ꯔꯦ ꯏꯟꯇꯔꯅꯦꯂꯥꯏꯁ ꯇꯧꯈ꯭ꯔꯦ ꯀꯔꯞꯁꯟ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯄꯤꯔꯒ ꯀ꯭ꯌꯨ ꯊꯨꯒꯥꯏꯕꯁꯤ ꯑꯩꯗꯤ ꯄ꯭ꯔꯣꯃꯣꯁꯟ ꯀ꯭ꯌꯨ ꯂꯩꯔꯝꯕꯁꯤ ꯑꯩ ꯄꯩꯁꯥ ꯄꯤꯔꯒ ꯃꯃꯥꯡ ꯊꯥ ꯆꯠꯈꯤꯕꯁꯤ ꯑꯔꯥꯟꯕ ꯑꯣꯏꯅ ꯈꯟꯗ꯭ꯔꯦ ꯑꯩꯈꯣꯏꯁꯤꯗ ꯃꯥ ꯉꯝ ꯇꯧꯖꯔꯤꯅꯤ ꯀꯥꯏ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯄꯥꯝꯕꯩ ꯂꯩꯖꯅ ꯇꯧꯖꯔꯤꯅꯤ ꯃꯥꯒꯤ ꯈꯪꯅꯕ ꯆꯥꯅ ꯂꯩꯖ ꯇꯧꯔꯤꯅꯤ ꯈꯪꯅ ꯆꯥꯅ ꯂꯩꯔꯒ ꯁꯔꯀꯥꯔ ꯉꯥꯛꯄ ꯍꯥꯏꯁꯤ ꯑꯗꯣ ꯁꯔꯀꯥꯔꯒꯤ ꯕꯦꯅꯤꯐꯤꯠ ꯐꯪꯕ ꯍꯥꯏꯁꯤ ꯌꯥꯝ ꯐꯠꯇꯕ ꯄꯣꯠꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗ ꯈꯟꯈꯤꯗ꯭ꯔꯦꯕ ꯑꯩꯈꯣꯏ ꯁꯨꯝ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯊꯤꯀꯥ ꯇꯧꯕꯒꯤ ꯃꯌꯥꯝ ꯁꯔꯀꯥꯔꯒ ꯃꯥꯟꯅꯔꯒ ꯄꯩꯁꯥ ꯆꯥꯃꯤꯟꯅꯔꯒ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯃꯌꯥꯝꯒ ꯃꯥꯟꯅꯔꯒ ꯇꯧꯕꯁꯤꯅ ꯑꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯅ ꯈꯟꯈ꯭ꯔꯦꯕ ꯁꯨꯝ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯤ ꯀꯣꯛꯍꯟꯕ ꯇꯥꯕ ꯁꯨꯝꯕ ꯏꯁꯨ ꯑꯆꯧ ꯑꯆꯧꯕ ꯃꯌꯥꯝꯁꯤ ꯀꯣꯛꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯁꯔꯀꯥꯔ ꯄꯥꯏꯔꯤꯕ ꯃꯊꯛꯇ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯗꯒꯤ ꯍꯧꯔꯛꯇꯕ ꯌꯥꯔꯣꯏ ꯑꯗ ꯃꯊꯛꯇ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯅ ꯗꯦꯜꯂꯤꯗ ꯆꯦꯜꯂꯒ ꯁꯔꯀꯥꯔ ꯀꯟꯕꯤꯌꯣ ꯅꯠꯇ꯭ꯔꯒ ꯁꯔꯀꯥꯔ ꯊꯨꯒꯥꯏꯕꯤꯌꯣꯅ ꯇꯧꯕꯒꯤ ꯃꯑꯣꯡ ꯇꯧ ꯂꯩꯔꯦ ꯏꯁꯥꯅ ꯃꯁꯥꯅ ꯂꯦꯞꯆꯔꯒ ꯃꯁꯥꯅ ꯁꯤꯅ ꯐꯅꯤꯅ ꯈꯜꯂꯒ ꯁꯤꯅ ꯁꯤ ꯑꯣꯏꯔꯒꯗꯤ ꯂꯩꯕꯥꯛ ꯆꯥꯎꯈꯠꯀꯅꯤ ꯈꯟꯃꯤꯟꯅꯔꯒ ꯂꯤꯗꯔꯁꯤ ꯃꯥꯅ ꯐꯩ ꯃꯥꯅ ꯐꯠꯇꯦ ꯈꯟꯃꯤꯟꯅꯔꯒ ꯇꯧꯃꯤꯟꯅꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯂꯧꯔꯛꯄ ꯗꯤꯁꯤꯖꯟꯗ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯖꯥꯁꯨ ꯑꯗꯨꯝ ꯉꯥꯏꯔꯦ ꯑꯗꯨꯝ ꯄꯋꯥꯔ ꯄꯥꯏꯈ꯭ꯔꯗꯤ ꯑꯗꯨꯅ ꯃꯔꯣꯏꯔꯦ ꯍꯥꯏꯕ ꯑꯃꯨꯛ ꯈꯟꯈꯤꯕ ꯑꯃꯨꯛ ꯆꯪꯍꯟꯈꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯗꯤꯁꯤꯖꯟ ꯂꯧꯖꯕ ꯉꯝꯗꯦ ꯍꯥꯏꯕꯁꯤꯁꯨ ꯀꯔꯤꯝꯇ ꯑꯀꯥꯏꯕ ꯂꯩꯇꯕꯗ ꯑꯣꯏꯅ ꯇꯧꯔꯛꯏꯁꯤ ꯌꯥꯝꯅ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯇꯨꯡ ꯀꯣꯟꯅꯒꯤ ꯑꯣꯏꯅ ꯌꯥꯝ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯖꯁꯇꯤꯁꯀꯤ ꯃꯇꯥꯡꯗ ꯁ꯭ꯇꯦꯠꯅ ꯄꯥꯝꯂꯤꯕꯁꯤꯡ ꯁꯦꯟꯇꯔꯅ ꯁꯣꯏꯗꯅ ꯈꯟꯅꯒꯅꯤ ꯍꯥꯏꯕ ꯔꯥꯝꯗꯥꯁ ꯑꯊꯋꯥꯂꯦ ꯃꯤꯅꯤꯁꯇꯔ ꯁ꯭ꯇꯦꯠ ꯐꯣꯔ ꯁꯣꯁꯤꯌꯦꯜ ꯖꯁꯇꯤꯁ ꯑꯦꯟड ꯑꯦꯝꯄꯥꯋꯔꯃꯦꯟꯠꯒꯤ
ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯃ ꯌꯥꯎꯔꯤ ꯉꯔꯥꯡꯁꯤ ꯃꯥ ꯏꯝꯐꯥꯜꯗ ꯊꯨꯡꯈꯤꯕꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯗꯗꯤ ꯁꯣꯁꯤꯌꯦꯜ ꯖꯁꯇꯤꯁ ꯑꯦꯟ ꯏꯝꯄꯥꯋꯔꯃꯦꯟꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯤ ꯀꯃꯥꯏꯅ ꯁꯨꯞꯆꯅ ꯌꯦꯡꯕ ꯃꯇꯝꯗ ꯆꯥꯎꯔꯥꯛꯅ ꯀꯃꯥꯏꯅ ꯎꯕꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯔꯤ ꯑꯗꯨ ꯃꯥꯒꯤ ꯁ꯭ꯇ꯭ꯔꯛꯆꯔꯗꯨ ꯂꯩꯖꯕ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ NREGSꯀ ꯇꯧꯔꯤ ꯃꯌꯥꯝ ꯁꯤ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛ ꯁꯣꯊꯧꯕ ꯀꯥꯡꯕꯨꯗ ꯈꯤꯇꯪ ꯈꯤꯇꯪ ꯄꯥꯝꯕꯩ ꯈꯔ ꯄꯤꯕꯤꯅꯕꯒꯤ ꯃꯑꯣꯡꯒꯤ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯉꯥꯛꯇꯅꯤꯅ ꯁꯤ ꯍꯟꯗꯛꯀꯤ ꯁꯔꯀꯥꯔꯒꯤ ꯉꯥꯛꯇꯅꯤꯀꯣ BJP ꯃꯥꯡꯗꯁꯨ ꯁꯤꯁꯤ ꯑꯌꯥꯝꯕ ꯍꯥꯏꯔꯒꯗꯤ ꯃꯥꯗꯤ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯛꯄ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯉꯥꯛꯇꯅꯤ ꯑꯗ ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟ ꯑꯩꯈꯣꯏ ꯁꯣꯏꯔꯤꯁꯤꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯂꯩꯖꯕ ꯑꯥꯏꯗꯤꯌꯥꯗꯤ ꯐꯖꯕ ꯁꯤ ꯉꯁꯤ ꯉꯔꯥꯡ ꯍꯥꯏꯔꯝꯃꯤꯁꯤ ꯅꯨꯡꯉꯥꯏ ꯑꯥꯏꯗꯤꯌꯥꯗꯕꯨꯗꯤ ꯂꯣꯏꯅꯃꯛ ꯍꯥꯏ ꯉꯝꯕ ꯉꯥꯛꯇꯅꯤ ꯁꯤꯁꯤꯗ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯁꯣꯊꯧꯕ ꯀꯥꯡꯕꯨ ꯑꯗꯒꯤ ꯁ꯭ꯀꯨꯜ ꯃꯌꯥꯝ ꯐꯒꯠꯍꯜꯂꯒ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜ ꯃꯌꯥꯝ ꯐꯒꯠꯍꯜꯂꯒ ꯀꯩꯅꯣ ꯑꯗꯩ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯇꯥꯡꯕ ꯁ꯭ꯀꯨꯜꯗ ꯇꯝꯉꯝꯗꯕ ꯀꯥꯡꯕꯨꯁꯨ ꯆꯞ ꯃꯥꯟꯅ ꯇꯧꯕ ꯀꯥꯏꯁꯤ ꯁꯤꯅꯦꯃꯥꯅ ꯄꯟꯕꯗꯨ ꯌꯥꯎꯗꯦ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯉꯁꯥꯏ ꯍꯥꯏ ꯏꯟꯇꯔꯒ꯭ꯂꯨꯖꯦꯠꯅꯦꯕ ꯑꯦꯖꯨꯀꯦꯁꯟ ꯁꯣꯠꯊꯀꯥꯟꯁꯤꯗ ꯉꯝꯖꯗꯕ ꯀꯥꯡꯕꯨꯅꯤ ꯁꯣꯛꯍꯧꯗꯣꯏꯁꯤ ꯐꯥꯎꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯄꯣꯂꯤꯁꯤ ꯈꯨꯗꯤꯡꯃꯛꯇ ꯍꯟꯗꯛꯀꯤ ꯒꯟꯖꯥꯃꯛꯇ ꯍꯥꯏꯔꯣ ꯒꯟꯖꯥ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯀꯥꯟꯁꯤꯗ ꯁꯣꯛꯇꯣꯏꯁꯤ ꯑꯌꯥꯝꯕ ꯑꯦꯐ꯭ꯂꯨꯌꯦꯟ ꯀ꯭ꯂꯥꯁꯇꯗꯤ ꯌꯥꯝ ꯀꯟꯅ ꯁꯣꯛꯑꯦꯕ ꯁꯨꯝ ꯇꯁꯦꯡꯅ ꯃꯥꯒꯤ ꯁ꯭ꯇꯦꯟꯗꯔꯠ ꯑꯃ ꯂꯩꯖꯈꯤꯕ ꯑꯗꯣ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯆꯦꯠꯅ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯌꯥꯝ ꯁꯣꯛꯑꯦꯕ ꯑꯗꯣ ꯈꯤꯇꯪ ꯁꯣꯠꯊꯅ ꯂꯩꯍꯧꯕ ꯐꯦꯃꯤꯂꯤꯒꯁꯤ ꯌꯥꯝ ꯀꯟꯅ ꯆꯦꯁꯤꯟꯕ ꯉꯝꯗꯕ ꯄꯩꯁꯥ ꯄꯥꯏꯗꯕꯗꯒꯤ ꯏꯀꯣꯅꯣꯃꯤꯀꯦꯜꯂꯤ ꯁꯣꯟꯊꯔꯛꯄꯗꯒꯤ ꯑꯗꯒꯤ ꯐ꯭ꯔꯁꯇ꯭ꯔꯦꯁꯟ ꯌꯥꯝ ꯍꯦꯟꯕ ꯁꯨꯝꯕꯒꯗ ꯌꯥꯝ ꯁꯣꯛꯇꯣꯏꯁꯤ ꯐꯥꯎꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯁꯨ ꯃꯌꯥꯝꯁꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯃꯇꯪꯗ ꯍꯦꯛꯇ ꯑꯣꯟꯁꯤꯟꯕ ꯋꯥ ꯅꯠꯇꯦ ꯏꯁꯨ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯔꯤꯂꯦꯇꯦഡ് ꯉꯥꯛꯇꯅꯦꯕ ꯉꯁꯥꯏ ꯁꯣꯁꯤꯌꯦꯜ ꯏꯝꯄꯥꯋꯔꯃꯦꯟ ꯍꯥꯏꯕ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯏꯀ꯭ꯋꯥꯂꯤꯇꯤ ꯄꯨꯔꯛꯄꯒ ꯍꯥꯏꯔꯤꯁꯤꯗꯁꯨ ꯑꯦꯖꯨꯀꯦꯁꯟ ꯐꯥꯎ ꯌꯥꯝ ꯃꯔꯨ ꯑꯣꯏꯗꯣꯏꯅꯦꯕ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜ ꯃꯌꯥꯝꯁꯦ ꯐꯠꯇꯅ ꯂꯩꯁꯤ ꯀꯩꯗꯧꯕꯩꯅꯣ ꯍꯥꯏꯕꯁꯤ ꯁꯤ ꯀꯔꯦꯛ ꯇꯧꯔꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯁꯣꯁꯤꯌꯦꯜ ꯏꯝꯄꯥꯋꯔꯃꯦꯟꯒꯤ ꯄꯣꯠꯁꯤ ꯌꯥꯝ ꯊꯤꯅ ꯑꯞꯂꯤꯐ ꯇꯧꯔꯛꯇꯣꯏꯅꯦꯕ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤ ꯃꯣꯅꯣꯄꯣꯂꯤꯁꯤ ꯀꯅꯥ ꯄꯥꯏꯔꯛꯀꯦꯗ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯇꯝꯃꯛꯄ ꯃꯄꯥꯟ ꯆꯠꯂ ꯇꯝꯃꯛꯄ ꯁꯨꯝꯕ ꯈꯤꯇꯪ ꯑꯦꯖꯨꯀꯦꯁꯟ ꯈꯔ ꯐꯪꯉꯛꯄ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯃꯣꯏꯅ ꯃꯣꯅꯣꯄꯣꯂꯤ ꯄꯥꯏꯈ꯭ꯔꯦꯅ ꯁꯤ ꯃꯣꯅꯣꯄꯣꯂꯤꯁꯤ ꯊꯨꯒꯥꯏꯒꯦ ꯍꯥꯏꯔꯒꯗꯤ ꯑꯁꯣꯝꯗꯒꯤ ꯁꯣꯠꯊꯅ ꯂꯩꯍꯧꯔꯤꯕ ꯀꯥꯡꯕꯨꯁꯤ ꯐꯒꯠꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯃꯌꯥꯝꯁꯤ ꯐꯒꯠꯍꯟꯕ ꯑꯃ ꯆꯪꯉꯦꯕ ꯁꯨꯝꯕꯁꯨ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯑꯃ ꯆꯪꯉꯤ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯗꯧꯒꯦ ꯍꯥꯏꯁꯤ ꯌꯥꯝ ꯑꯆꯧꯕ ꯏꯁꯨꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯁꯨ ꯉꯁꯥꯏꯒꯤ ꯄꯦꯟꯁꯤꯟ ꯈꯔ ꯌꯦꯟꯊꯣꯛꯄꯁꯨ ꯐꯩ ꯑꯗꯣ ꯃꯤ ꯊꯕꯛ ꯇꯧꯔꯝꯕ ꯀꯥꯡꯕꯨ ꯑꯗꯩ ꯊꯕꯛ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯀꯥꯡꯕꯨꯗ ꯃꯣꯏꯁꯨ ꯋꯥꯍꯟꯗꯕꯁꯤꯁꯨ ꯀꯩꯅꯣꯅꯤ ꯌꯥꯝꯅ ꯑꯆꯧꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯑꯗꯨꯕు ꯑꯗꯨꯅꯗꯤ ꯂꯣꯏꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯈꯔ ꯌꯦꯟꯊꯣꯛꯄꯗꯨꯅ ꯁꯔꯀꯥꯔꯅ ꯄꯩꯁꯥ ꯈꯔ ꯌꯦꯟꯊꯣꯛꯄꯗꯨꯅ ꯑꯣꯏꯕ ꯅꯠꯇꯦ ꯕꯦꯅꯤꯐꯤꯠ ꯈꯔ ꯌꯦꯟꯊꯣꯛꯄꯗꯨꯅ ꯑꯣꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯥꯏꯅꯕ ꯑꯃ ꯂꯩꯗꯅ ꯑꯩꯈꯣꯏꯁꯤ ꯃꯌꯥꯝꯁꯤ ꯉꯥ ꯆꯥꯎ ꯍꯥꯏꯅ ꯉꯥ ꯌꯦꯟꯊꯣꯛꯄꯁꯤ ꯃꯤ ꯂꯣꯏ ꯍꯔꯥꯎꯅꯩꯑꯕ ꯑꯗ ꯃꯌꯥꯝꯗ ꯉꯥ ꯐꯥꯕ ꯇꯝꯕꯤꯕꯗꯨꯅꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯡꯍꯧꯗꯣꯏꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯒꯤ ꯁꯔꯀꯥꯔꯅ ꯈꯔ ꯌꯦꯟꯊꯣꯛꯑꯝꯕ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯑꯝꯕꯗꯨꯅ ꯑꯗꯨꯅ ꯂꯣꯏꯍꯜꯂꯣꯏꯗꯧꯕꯅꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯅ ꯍꯤꯡꯗꯒꯦ ꯍꯥꯏꯕꯒꯤ ꯂꯝꯕꯤꯗ ꯇꯥꯛꯄꯤꯔꯝꯕꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯌꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯤ ꯏꯌꯥꯎ ꯌꯥꯎꯗꯕꯗꯧꯅ ꯁꯨꯝ ꯇꯧꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯗ꯭ꯔꯣꯕꯦꯛ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏ ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟ ꯁ꯭ꯇꯦꯖꯇ ꯑꯗꯨꯒ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯁꯤꯒꯤ ꯑꯥꯎꯠꯂꯨꯛꯁꯤꯗꯁꯨ ꯄꯣꯂꯤꯁꯤ ꯑꯥꯎꯠꯂꯨꯛꯁꯤꯗ ꯉꯁꯥꯏꯒꯤ ꯉꯥ ꯌꯦꯟꯊꯣꯛꯄꯗꯣ ꯉꯁꯤ ꯉꯥ ꯆꯥꯎꯁꯦ ꯉꯥ ꯌꯦꯟꯊꯣꯛꯄꯗ ꯃꯌꯥꯝ ꯍꯔꯥꯎꯍꯟꯕꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯑꯗꯨꯝ ꯂꯩꯕ ꯅꯣꯡꯉꯥꯜꯂꯒꯅ ꯆꯔꯥ ꯑꯃꯨꯛ ꯍꯦꯟꯕ ꯑꯗꯨ ꯇꯧꯗꯅꯕ ꯑꯩꯈꯣꯏ ꯉꯥ ꯐꯥꯕ ꯇꯝꯕꯤꯅꯕꯒꯤꯁꯤ ꯀꯃꯥꯏꯅ ꯇꯝꯕꯤꯁꯤꯒꯦ ꯑꯗꯩ ꯑꯇꯩ ꯃꯥꯒꯤ ꯂꯥꯏꯚꯂꯤꯍꯨꯗ ꯃꯤꯟꯁꯁꯤ ꯀꯃꯥꯏꯅ ꯇꯧꯍꯟꯁꯤꯒꯦ एजुकेशन फगललगा मैम लोई मानहनसिगे का है खनफम थोए अदुगा अतोप पाव अमा लौखटपा याबदा अखोइगी लंबी चिनबगी मतंग सिदनी आइना पुखसनिंगजे अखोइगी ngasi numit nini humni gi mamang dai batare अखोइगी यामना पिक आवर मतमदा थबक हलकपा मतम नुमिदांग gi पुंग नुमिदांग वारम पुंग मंगा मखाइ तरुक तासलकपा स्वाइसिदा अखोइगी ट्रैफिक की यामना चिनबा मतमसिदा ट्रैफिक पुलिस लेइतबा हाइ batare ट्रैफिक आइलैंड अमखक्तदनी आई मफमदुदि चपचानदि हाइजररोय अबु ट्रैफिक आइलैंड अमखक्तदा मफमसि यामना चिनबा मी यामना चिनबा अखोइगी जगासिदा ट्रैफिक पुलिस सुंगै लेइतबा प्रजासिंगसिना गाड़ी थौरिबा मियोइसिंगसिना माना थोकपा मओंगदा लंबीजे लानबगी क्रॉसिंग तौबगी थबक अमा यामना येंबदा यामना चरा यामना फजदबा हाइबा तारे करिगुंबा मदु खुदोंथिबा थोकतारगदि मिसि मिना यावबा याबा देन अचौबा केओस अमा थोकपा याबगी फिबमनि लेखिबदो मसिदा अखोइगी चुमना खकी ड्राइव चथब नतब ट्रैफिक की नियम सिंग ngang ड्राइव चथब नतब मखोगी ड्यूटी जो फजन तबन थोपरां खले के वफम थबिंग सीजे अदर अखोई ट्रैफिक सिदा उडली से करिनो अखोई लेबाक सिगी व्यवहार है अखोई अखोई हाइना बने व्यवहार यावबा यावदो हाइन लेना सी व्यवहार यावबगी पोसी अदुगा अखोई सोशल डेकोरम लेजरबा कल्चर की चतना अखोई चतनबी गा हाइसे सामना अखोई अंगांग येदा लीला तोकान से मानतोप लाला चेनबगसी अंगांग चैनरमिने ए कइनो चनदेवा गामसना ममने तोकान से चैरिनी अमाइ तोना मयामसी खंग मसाना खंगजबोइना ए सी चनदे तोहिदे एना तोरमिना हय चनदे तोहिदे हे पोसी यावदोगी आइना हालो लोय गिरि इनजना बि मोन ट्रैफिक ता सिगी अखोइ कल्चरल ब्रेकडाउन से सबजना अखोइ से उडलेबा अखोइ से अखोइ प्रजा मयामसु फजन अंडरस्टैंड तोम चंगे सिगी से मी मना
ꯑꯩꯈꯣꯏ ꯇ꯭ꯔꯥꯐꯤꯛꯁꯤꯗ ꯃꯌꯥꯝ ꯀ꯭ꯌꯨ ꯂꯦꯡꯉꯀꯥꯟꯁꯤꯗ ꯑꯃ ꯍꯦꯟꯒꯠ ꯆꯠꯄꯁꯤ ꯑꯩꯅ ꯍꯦꯟꯒꯠꯂꯤꯁꯤ ꯆꯨꯝꯗꯦ ꯃꯤ ꯑꯇꯩ ꯀꯨꯏꯉꯩꯖꯕ ꯃꯌꯥꯝꯁꯤ ꯂꯩꯁꯤꯗ ꯑꯩꯅ ꯀꯃꯥꯏꯅ ꯀꯩꯗꯧ ꯍꯦꯟꯒꯠꯇꯣꯏꯅꯣ ꯀꯥꯏꯁꯤ ꯋꯥꯈꯟꯗ ꯍꯥꯏꯅꯗ꯭ꯔꯁꯨ ꯈꯟꯐꯝ ꯊꯣꯛꯄ ꯄꯣꯠꯅꯦꯕ ꯁꯤꯒꯤꯁꯦ ꯑꯗꯣ ꯁꯤ ꯈꯟꯅꯕꯁꯤ ꯌꯥꯎꯔꯛꯇꯕꯗꯒꯤ ꯑꯩꯈꯣꯏ ꯀꯤꯌꯣꯁ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏ ꯗꯤꯁꯤꯄ꯭ꯂꯤꯟ ꯌꯥꯎꯗꯕ ꯑꯩꯈꯣꯏ ꯀꯜꯆꯔ ꯌꯥꯎꯗꯕ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯍꯥꯏꯁꯤ ꯕ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯕꯒꯤ ꯁꯤꯝꯇꯝꯅꯤꯁꯨ ꯇꯧꯔꯤꯁꯤ ꯐꯥꯎꯕ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯃꯣꯅꯤꯇꯔꯤꯡꯁꯤ ꯀꯟꯗꯕ ꯄ꯭ꯔꯖꯥꯁꯨ ꯃꯊꯟꯇ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯇ ꯆꯨꯝꯊꯣꯛꯅꯔꯤ ꯐꯩꯀꯣ ꯍꯧꯖꯤꯛ ꯈꯔ ꯎꯔꯦ ꯀꯩꯅꯣ ꯀꯥꯟꯁꯤꯗ ꯒꯥꯔꯤꯁꯤ ꯔꯦꯠ ꯂꯥꯏꯠ ꯊꯥꯜꯂꯝꯒꯅꯤ ꯂꯦꯞꯀꯗꯕꯅꯤ ꯀꯥꯏꯁꯤ ꯍꯧꯖꯤꯛ ꯈꯔꯒꯗꯤ ꯎꯔꯛꯑꯦ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯖꯦꯕ꯭ꯔꯥ ꯀ꯭ꯔꯣꯁꯤꯡꯁꯤ ꯂꯥꯟꯁꯤꯟꯗꯅ ꯈꯥꯝꯗꯧꯅꯤ ꯀꯥꯏꯁꯤ ꯈꯔ ꯎꯅꯔꯛꯄꯅ ꯇꯧꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯗꯤꯁꯤꯄ꯭ꯂꯤꯟꯁꯤ ꯁꯣꯁꯤꯌꯦꯜ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧ ꯏꯟꯀꯜꯀꯦꯠ ꯇꯧꯗꯒꯦ ꯁꯤꯗ प्रजाꯒꯤꯁꯤ ꯃꯊꯧ ꯌꯥꯝ ꯂꯩ ꯑꯍꯜ ꯂꯃꯟꯅ ꯑꯉꯥꯡ ꯇꯥꯛꯄꯤꯕ ꯍꯥꯏꯗꯣ ꯑꯉꯥꯡ ꯇꯧꯅ ꯐꯖꯗꯦ ꯍꯥꯏꯕꯁꯤ ꯍꯥꯏꯐꯝ ꯊꯣꯛꯑꯦꯕ ꯁꯣꯔ ꯀ꯭ꯌꯨ ꯂꯦꯞꯃꯤꯟꯅꯩ ꯀꯥꯟꯁꯤꯗ ꯑꯃ ꯍꯦꯟꯒꯠ ꯆꯠꯀꯥꯟꯁꯤꯗ ꯃꯌꯥꯝ ꯅꯪ ꯍꯥꯏꯐꯝ ꯊꯣꯛꯑꯦ ꯅꯪ ꯇꯧ ꯅꯪ ꯀꯩꯗꯧꯔꯤꯅꯣ ꯑꯗꯨꯃꯥꯏꯅ ꯈꯔ ꯇꯧꯅꯣ ꯈꯔ ꯕꯦꯕꯥꯔ ꯌꯥꯎꯕ ꯇꯝꯃꯣ ꯍꯥꯏꯕꯁꯤ ꯍꯥꯏꯐꯝ ꯊꯣꯛꯄꯅꯦꯕ ꯁꯨꯝ ꯑꯗꯨꯏꯗꯤ ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯆꯠꯅꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯨꯂꯞ ꯆꯠꯃꯤꯟꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯣꯅꯤꯇꯔꯤꯡꯁꯦ ꯄꯨꯂꯤꯁꯅ ꯃꯣꯅꯤꯇꯔꯤꯡ ꯇꯧꯀꯥꯟꯁꯤꯗ ꯄꯨꯂꯤꯁ ꯂꯩꯇꯀꯥꯟꯗ ꯀꯤꯌꯣꯁ ꯊꯣꯛꯑꯦ ꯍꯥꯏꯔꯤꯅ ꯄꯨꯂꯤꯁ ꯂꯩꯇꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯦꯠ ꯂꯥꯏꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤ ꯈꯔ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕ ꯍꯧꯔꯦ ꯁꯤꯇꯤ ꯈꯔ ꯏꯟꯗꯤꯌꯥꯗꯁꯨ ꯈꯔ ꯍꯧꯔꯦ ꯑꯇꯩꯗꯨ ꯌꯥꯝ ꯇꯧꯔꯦ ꯁꯤꯡꯒꯥꯄꯨꯔꯗꯒ ꯇꯧꯔꯒꯗꯤ ꯆꯞ ꯆꯥꯅ ꯇꯧꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯀꯤ ꯑꯩꯈꯣꯏ ꯅꯝꯕꯔꯁꯤꯗ ꯁ꯭ꯃꯥꯔꯠ ꯀꯥꯔꯠ ꯍꯥꯞꯄꯤ ꯀꯥꯏꯅ ꯑꯩꯈꯣꯏ ꯇꯧꯋꯤꯅ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯍꯥꯞꯄꯤꯔꯒꯦ ꯈꯪꯗꯦ ꯃꯤꯒꯤꯗꯤ ꯆꯞ ꯆꯥꯅ ꯇꯧꯋꯦꯕ ꯁꯤꯒꯤꯁꯦ ꯑꯗꯨꯒ ꯁ꯭ꯀꯦꯅꯔ ꯊꯝꯃꯦꯕ ꯑꯩꯅ ꯔꯦꯠ ꯂꯥꯏꯠ ꯂꯩ ꯀꯥꯟꯁꯤꯗ ꯐꯠꯅ ꯒꯥꯔꯤ ꯂꯥꯟꯊꯣꯛ ꯆꯠꯈꯤꯕꯗ ꯑꯩ ꯃꯣꯕꯥꯏꯜꯗ ꯍꯥꯟꯅ ꯐꯠ ꯂꯥꯛꯀꯅꯤ ꯆꯂꯥꯟ ꯂꯥꯛꯀꯅꯤ ꯅꯪ ꯐꯥꯏꯟ ꯂꯨꯄꯥ 500 ꯂꯥꯛꯀꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯃꯣꯅꯤꯇꯔꯤꯡꯁꯨ ꯀꯟꯕ ꯑꯗꯨꯒ ꯏꯁꯥ ꯗꯤꯁꯤꯄ꯭ꯂꯤꯟꯁꯨ ꯏꯝꯄ꯭ꯔꯨቭ ꯇꯧꯖꯕ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯑꯣꯏꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯕ ꯃꯐꯝꯅꯦꯁꯨ ꯈꯪꯅꯕꯒꯤ ꯑꯗꯨ ꯇꯧꯔꯒꯗꯤ ꯑꯅꯤꯃꯛꯁꯤ ꯆꯥꯡ ꯃꯥꯟꯅ ꯆꯠꯃꯤꯟꯅꯔꯀꯥꯟꯗ ꯆꯞ ꯆꯥꯅ ꯆꯠꯂꯛꯀꯗꯣꯏꯅꯦꯕ ꯍꯦꯟꯗꯣꯛꯅ ꯂꯝ ꯍꯦꯟꯕ ꯑꯃꯅ ꯌꯥꯎꯕꯗꯨꯅ ꯊꯛꯂꯅ ꯄꯨꯂꯤꯁꯅ ꯌꯦꯡꯅꯗ꯭ꯔꯁꯨ ꯑꯗꯨꯝ ꯈꯨꯗꯛꯇ ꯐꯥ ꯌꯥꯅꯕꯒꯤ ꯃꯑꯣꯡꯗ ꯉꯁꯥꯏꯒꯤ ꯁ꯭ꯃꯥꯔꯠ ꯀꯥꯔꯠ ꯍꯥꯞꯄꯒ ꯅꯝꯕꯔ ꯄ꯭ꯂꯦꯠꯁꯤꯗ ꯍꯥꯞꯄꯦ ꯍꯥꯏꯔꯤ ꯑꯩꯈꯣꯏꯗꯁꯨ ꯍꯥꯞꯄꯦ ꯍꯥꯏꯔꯤ ꯑꯗꯨ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ ꯈꯪꯗꯦ ꯍꯧꯖꯤꯛ ꯐꯥꯎꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯨ ꯇ꯭ꯔꯥꯐꯤꯛ ꯂꯥꯏꯠꯁꯤꯡꯁꯤꯗ ꯁ꯭ꯀꯦꯅꯔꯒ ꯍꯥꯞꯄꯒ ꯒꯥꯔꯤ ꯑꯃ ꯊꯠ ꯂꯥꯟꯊꯣꯛꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕ ꯃꯥꯏꯁꯤ ꯑꯩꯒꯤ ꯍꯟꯗꯛꯀꯤ ꯇꯦꯛꯁ ꯇꯧꯔꯤꯕ ꯈꯪꯕꯒꯤ ꯁ꯭ꯀꯦꯅꯔꯁꯤꯗ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯇꯧꯍꯟꯕ ꯌꯥꯏꯑꯕ ꯁꯨꯝ ꯑꯗꯣ ꯁꯤꯒꯤꯁꯤꯡꯁꯤ ꯑꯇꯩ ꯁꯤꯇꯤ ꯇꯧꯅꯔꯤꯁꯤ ꯇꯦꯛꯅꯣꯂꯣꯖꯤ ꯍꯥꯏꯁꯤ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯒ꯭ꯂꯣꯕꯦꯂꯥꯏꯖ ꯀꯩꯅꯣꯁꯤꯗꯗꯤ ꯆꯞ ꯃꯥꯟꯅꯩꯗꯅ ꯑꯩ ꯑꯃꯦꯔꯤꯀꯥ ꯇꯧꯈꯤꯕꯗꯣ ꯑꯩꯈꯣꯏꯗꯁꯨ ꯏꯂꯥꯏ ꯂꯥꯏꯅ ꯌꯧꯔꯛꯄ ꯌꯥꯏꯑꯕ ꯑꯃꯦꯔꯤꯀꯥꯗ ꯂꯦꯇꯦꯁ ꯇꯦꯛꯅꯣꯂꯣꯖꯤ ꯆꯥꯏꯅꯥꯗ ꯂꯦꯇꯦꯁ ꯇꯦꯛꯅꯣꯂꯣꯖꯤ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯑꯗꯨꯝ ꯌꯧꯍꯟꯕ ꯌꯥꯏꯑꯕ ꯄꯤꯛꯈ꯭ꯔꯕ ꯂꯩꯕꯥꯛꯁꯦ ꯆꯥꯎꯈꯠꯈꯤꯗ꯭ꯔꯕ ꯂꯩꯕꯥꯛꯇꯁꯨ ꯆꯞ ꯆꯥꯅ ꯁꯦꯝ ꯇꯦꯛꯅꯣꯂꯣꯖꯤ ꯌꯧꯍꯟꯕꯗ ꯏꯂꯥꯏ ꯂꯥꯏꯔꯦꯕ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯅꯦꯕ ꯑꯗꯨꯅ ꯀꯃꯥꯏꯅ ꯁꯤꯗ ꯃꯣꯅꯤꯇꯔꯤꯡ ꯇꯧꯕꯁꯤꯗ ꯀꯃꯥꯏꯅ ꯇꯧꯗꯒꯦ ꯁꯤꯗꯁꯨ ꯀꯨꯞꯅ ꯅꯩꯅꯔꯒ ꯉꯁꯥꯏꯒꯤ ꯁꯔꯀꯥꯔꯗ ꯌꯥꯎꯔꯤꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯁꯤꯅ ꯅꯩꯅꯔꯒ ꯀꯃꯥꯏꯅ ꯇꯧꯗꯅ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁ ꯂꯩꯇꯀꯥꯟꯗ ꯂꯥꯟꯊꯣꯛꯏ ꯃꯌꯥꯝꯁꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯐꯥꯗꯒꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯇꯦꯂꯤꯚꯤꯖꯟꯗꯁꯨ ꯀꯩꯅꯣꯒꯤ ꯀꯣꯠ ꯏꯟ ꯄ꯭ꯔꯣꯚꯤꯗꯦꯟꯁ ꯍꯥꯏꯅ ꯁꯤꯔꯤꯁ ꯑꯃ ꯂꯩꯅ ꯑꯍꯤꯡꯗ ꯔꯦꯠ ꯂꯥꯏꯠ ꯂꯥꯟꯊꯣꯛꯄꯒꯤ ꯐꯥꯏꯟ ꯇꯥꯕ ꯃꯌꯥꯝꯗꯣ ꯑꯍꯤꯡꯗ ꯃꯤ ꯂꯩ ꯎꯗ꯭ꯔꯦ ꯂꯥꯟꯊꯣꯛꯄꯁꯤꯗ ꯐꯩꯌꯦꯕ ꯐꯥꯔꯁꯤ ꯀꯩꯗꯧꯔꯤꯅꯣ ꯉꯁꯥꯏ ꯇꯦꯛꯅꯣꯂꯣꯖꯤꯗꯨꯅꯦꯕ ꯑꯗꯨꯒꯤ ꯁꯦꯝ ꯇꯦꯛꯅꯣꯂꯣꯖꯤꯗꯨ ꯁꯤꯗ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕ ꯀꯩꯗꯧꯒꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝꯁꯤ ꯂꯝ ꯍꯦꯟꯅꯤꯡꯉꯔꯣꯏ ꯑꯗꯨꯒ ꯂꯝ ꯍꯦꯜꯂꯛꯄ ꯀꯥꯡꯕꯨ ꯈꯔꯁꯨ ꯐꯥꯔꯅꯤ ꯑꯗꯨꯒ ꯑꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕꯗꯤ ꯉꯁꯥꯏꯒꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛ ꯗꯤꯁꯤꯄ꯭ꯂꯤꯟꯁꯦ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯃꯤꯑꯣꯏꯗ ꯃꯥ ꯆꯠꯍꯜꯂꯣ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯕꯦꯚꯥꯔꯅꯤꯗꯅ ꯑꯩꯅ ꯑꯗꯨ ꯔꯨꯜ ꯑꯣꯏꯅ ꯑꯩꯁꯤ ꯆꯠꯍꯟꯗ꯭ꯔꯒꯗꯤ ꯑꯩꯁꯤ ꯖꯦꯜ ꯆꯪꯅꯤ ꯍꯥꯏ ꯂꯩꯄꯣꯟꯇꯦꯕ ꯑꯗꯨꯏꯁꯨ ꯆꯠꯅꯕꯤ ꯑꯣꯏꯅ ꯃꯥꯅ ꯆꯠꯍꯜꯂꯣ ꯅꯪ ꯍꯥꯟꯅ ꯃꯤꯅꯠ 2 ꯍꯥꯜꯂꯦ ꯑꯩꯉꯣꯟꯗ ꯍꯥꯜꯂꯦ ꯍꯥꯟꯅ ꯀꯣꯜ ꯂꯩꯅꯕꯁꯦ ꯑꯍꯥꯟꯅ ꯀꯣꯟ ꯂꯩꯅꯕꯒꯤ ꯑꯗꯒꯤ ꯑꯩꯅ ꯁꯤꯅ ꯆꯨꯝꯃꯦꯅ ꯈꯟꯖꯕꯗꯣ ꯃꯥꯏꯁꯤꯅ ꯆꯨꯝꯃꯤ ꯑꯩꯅ ꯍꯜꯍꯧꯒꯦ ꯑꯃꯁꯨ ꯑꯩꯅ ꯍꯜꯍꯧꯗꯧꯅꯦ ꯀꯔꯤ ꯅꯠꯇꯕ ꯑꯁꯤꯅ ꯆꯨꯝꯅꯤ ꯃꯥꯅ ꯇꯧꯔꯤꯁꯤ ꯆꯨꯝꯃꯤ ꯑꯁꯨꯝ ꯆꯠꯂꯤ ꯂꯦꯟ ꯂꯥꯟꯁꯤꯜꯂꯨꯕꯗ ꯑꯩꯅ ꯈꯤꯇꯪ ꯅꯥꯀꯟ ꯑꯃꯗ ꯋꯥꯍꯜꯂꯦ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯅ ꯈꯤꯇꯪ ꯃꯤꯒꯤ ꯈꯟꯕ ꯍꯥꯏꯗꯣ ꯑꯗꯨꯒ ꯁꯤ ꯃꯤ ꯈꯜꯂ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯠꯃꯤꯟꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯤꯅ ꯁꯤꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟꯁꯤ ꯌꯦꯡꯉꯨꯔꯒꯗꯤ ꯃꯤꯖꯣꯔꯥꯝꯗ ꯈꯔ ꯐꯖꯅ ꯂꯥꯛꯑꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯦꯟꯗꯣꯛꯅꯗꯕꯤ ꯃꯥꯅ ꯍꯜꯂꯤ ꯀ꯭ꯌꯨ ꯊꯨꯒꯥꯏꯅꯗꯕꯤ ꯁꯣꯝ ꯅꯥꯀꯟꯗ ꯍꯥꯡꯉꯁꯨ ꯑꯍꯥꯟꯕ ꯑꯍꯟ ꯂꯥꯛꯀ ꯑꯃꯨꯛ ꯆꯠꯆꯁꯅꯨ ꯀꯥꯏ ꯈꯟꯕꯒꯤ ꯄꯣꯠꯁꯦ ꯃꯤꯖꯣꯔꯥꯝꯗꯗꯤ ꯁꯤꯒꯤ ꯋꯥꯈꯜꯁꯦ ꯂꯥꯛꯄ ꯍꯧꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯆꯥꯎꯈꯠꯂꯛꯇꯣꯏꯅꯤ ꯑꯗꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯅꯦꯜ ꯅꯣꯔꯝꯁ ꯃꯌꯥꯝꯁꯤ ꯏꯚꯣꯜቭ ꯇꯧꯔꯀꯥꯟꯁꯤꯗ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯁꯨ ꯆꯥꯎꯈꯠꯂꯛꯇꯣꯏꯅꯤꯅ ꯑꯗꯣ ꯆꯥꯎꯈꯠꯂꯛꯇꯣꯏꯅꯤ ꯃꯤꯖꯣꯔꯥꯝ ꯆꯥꯎꯈꯠꯂꯛꯏꯁꯤꯅꯤ ꯁꯥꯟꯅꯕꯗ ꯐꯒꯠꯂꯛꯏꯁꯤꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯅꯤꯄꯨꯔꯒꯤꯁꯨ ꯊꯥꯏꯅ ꯂꯩꯔꯝꯃꯤ ꯕꯦꯕꯥꯔ ꯆꯠꯅꯕꯤ ꯆꯠꯅ ꯂꯣꯟꯆꯠ ꯀꯩꯁꯤ ꯂꯩꯔꯝꯃꯤꯅ ꯑꯗꯣ ꯁꯤ ꯂꯩꯁꯜꯂꯛꯇ꯭ꯔꯀꯥꯟꯁꯤꯗꯗꯤ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄ ꯂꯥꯏꯅ ꯃꯈꯥ ꯑꯗꯨꯝ ꯀꯨꯝꯊꯔꯛꯄ ꯍꯧꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯄ꯭ꯔꯖꯥꯒꯤ ꯑꯣꯏꯅꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯗꯤꯁꯤꯄ꯭ꯂꯤꯟꯁꯨ ꯁ꯭ꯀꯨꯜꯗ ꯇꯝꯕꯤꯕꯗ ꯈꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯔꯁꯔꯤꯒꯤ ꯂꯥꯏꯔꯤꯛ ꯇꯝ ꯀꯥꯟꯁꯤꯗ ꯑꯣꯖꯥ ꯂꯥꯛꯏ ꯐꯥꯟ ꯊꯥꯎ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯗ ꯋꯥꯈꯜ ꯃꯅꯨꯡꯗ ꯆꯪꯈꯠꯂꯛꯏ ꯑꯉꯥꯡ ꯑꯃꯗꯤ ꯆꯪꯈꯠꯂꯛꯏꯅꯦꯕ ꯑꯍꯟ ꯂꯥꯛꯑꯗꯤ ꯕꯦꯕꯥꯔ ꯇꯧ ꯑꯩꯅ ꯂꯩꯔꯝꯕꯁꯤ ꯂꯦꯞꯈꯠꯂꯨꯒ ꯍꯥꯏꯕꯁꯤ ꯂꯦꯞꯈꯠꯇ꯭ꯔꯒꯁꯨ ꯑꯩꯒꯤꯁꯨ ꯖꯦꯜ ꯆꯪꯗꯧ ꯂꯩꯇꯦ ꯑꯗꯨꯁꯨ ꯂꯦꯞꯈꯠꯂꯤꯁꯤ
ꯉꯁꯥꯏꯒꯤ civilization norm ꯗꯨ observe ꯇꯧꯔꯛꯏꯅꯦꯕ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ observe ꯇꯧꯃꯤꯟꯅꯕ ꯑꯃ ꯆꯪꯕ꯭ꯔꯥꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯨꯈꯠꯆꯅꯤꯡꯕꯁꯤ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯂꯝꯕꯤ ꯊꯣꯡꯒꯤ ꯆꯤꯟꯕꯒꯤ ꯆꯥꯡꯁꯤ ꯃꯁꯤ ꯌꯥꯝꯅ ꯍꯦꯟꯒꯠꯂꯦꯅ ꯈꯜꯂꯦ ꯍꯥꯟꯅꯗꯩꯁꯨ ꯑꯗꯨꯝ ꯆꯤꯜꯂꯒ ꯂꯩꯔꯕꯅꯤ ꯃꯔꯨꯑꯣꯏꯅ ꯄꯥꯎꯅꯥ ꯕꯖꯥꯔꯒꯤ ꯁꯔꯨꯛ ꯊꯪꯒꯥꯜ ꯕꯖꯥꯔꯒꯤ ꯁꯔꯨꯛꯁꯤꯗ ꯂꯩꯔꯤꯕꯁꯤ ꯐꯨꯠꯄꯥꯠꯇ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯈꯣꯡꯅ ꯆꯠꯀꯗꯕ ꯃꯐꯝꯁꯦ ꯈꯣꯡꯅ ꯆꯠꯐꯝ ꯂꯩꯁꯤꯜꯂꯛꯇꯕ ꯄꯣꯠꯆꯩ ꯌꯣꯟꯕ ꯄꯣꯠꯆꯩ ꯊꯝꯕ ꯃꯁꯤ ꯈꯔ ꯃꯈꯩ ꯈꯤꯇꯪꯗꯤ ꯍꯟꯊꯔꯒꯁꯨ ꯃꯈꯥꯗ ꯄꯣꯠ ꯌꯣꯟꯖꯜꯂꯦ ꯃꯤꯁꯤꯡꯗꯣ ꯃꯊꯛꯇ ꯆꯠꯇ꯭ꯔꯦ ꯐꯨꯠꯄꯥꯠꯇ ꯆꯠꯇ꯭ꯔꯦ ꯁꯣꯔꯣꯛꯇ ꯆꯠꯂꯦ ꯄꯥꯔꯀꯤꯡ ꯑꯣꯏꯁꯜꯂꯦ ꯗꯕꯜ ꯄꯥꯔꯀꯤꯡ ꯁꯣꯔꯣꯛꯁꯦ ꯇꯪꯈꯥꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤꯅ ꯌꯥꯝꯅ ꯆꯤꯟꯕ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯄꯣꯛꯍꯜꯂꯦ ꯄꯥꯔꯀꯤꯡꯒꯤ ꯁꯤꯁꯇꯦꯝꯁꯦ ꯐꯖꯅ ꯂꯩꯇꯕꯒꯤ ꯃꯃꯤ ꯆꯥꯎꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯈꯤꯇꯪ ꯋꯥꯐꯝ ꯈꯔ ꯇꯦꯟꯇꯛꯅ ꯁꯤꯒꯤꯁꯤ ꯉꯁꯥꯏ ꯄꯣꯠꯇꯨꯅꯦ ꯍꯜꯂꯀꯥꯟꯗ ꯄꯥꯔꯀꯤꯡ ꯁꯤꯁꯇꯦꯝꯁꯨ ꯇꯧꯕ ꯑꯃ ꯊꯝꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯇꯧꯔꯤꯁꯤꯅ ꯄꯥꯔꯀꯤꯡ ꯂꯩꯔꯒꯁꯨ ꯗꯨꯀꯥꯟ ꯃꯥꯡꯗ ꯈꯥꯝꯗ ꯌꯥꯗꯦ ꯍꯥꯏꯕ ꯑꯩꯅ ꯆꯠꯇꯣꯏ ꯃꯐꯝꯗ ꯆꯞ ꯆꯥꯅ ꯈꯥꯝꯗ ꯌꯥꯗꯦ ꯑꯗꯒꯤ ꯂꯩꯀꯥꯏꯗ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯇꯣ ꯔꯤꯛꯁꯣ ꯃꯌꯥꯝ ꯂꯥꯛꯄꯁꯤ ꯑꯩꯅ ꯂꯦꯞꯄ ꯃꯐꯝꯗ ꯈꯥꯝꯗ ꯌꯥꯗꯦ ꯍꯥꯏꯕ ꯄꯣꯠ ꯂꯩꯌꯦꯕ ꯁꯨꯝ ꯃꯌꯥꯝꯁꯤ ꯈꯤꯇꯪ ꯗꯤꯁꯤꯄ꯭ꯂꯤꯟ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯑꯩꯈꯣꯏꯒꯤ ꯕꯁ ꯁ꯭ꯇꯣꯞ ꯃꯌꯥꯝ ꯁꯦꯝꯃꯒ ꯑꯣꯇꯣ ꯔꯤꯛꯁꯣ ꯃꯌꯥꯝꯁꯨ ꯑꯁꯤꯗ ꯈꯥꯝ ꯌꯥꯔꯣꯏ ꯄꯦꯁꯦꯟꯖꯔ ꯃꯌꯥꯝꯁꯨ ꯑꯗꯨ ꯆꯠꯂꯒ ꯉꯥꯏꯗ ꯌꯥꯔꯣꯏ ꯍꯥꯏꯕ ꯄꯣꯠꯁꯤꯃ ꯅꯥꯏꯍꯟꯕ ꯁꯤꯇꯤ ꯃꯅꯨꯡꯗꯁꯨ ꯆꯤꯜꯂꯤ ꯃꯌꯥꯝꯁꯤ ꯀꯥꯔ ꯃꯁꯤꯡ ꯌꯥꯝ ꯍꯦꯟꯒꯠꯂꯛꯏꯁꯤꯁꯨ ꯂꯣꯟꯒꯤ ꯐꯦꯁꯤꯂꯤꯇꯤ ꯐꯒꯠꯂꯛꯄ ꯇꯣꯂꯣꯞ ꯆꯥꯎꯈꯠꯅꯔꯛꯄ ꯁꯔꯀꯥꯔ ꯇꯣꯂꯣꯞ ꯆꯥꯎꯈꯠꯅꯔꯛꯄ ꯑꯁꯤ ꯃꯌꯥꯝꯁꯤꯗꯩꯁꯨ ꯈꯔ ꯂꯩꯔꯦ ꯑꯗꯨꯒ ꯕꯦꯡꯀꯤꯡ ꯁꯤꯁꯇꯦꯝꯁꯤ ꯏꯝꯄ꯭ꯔꯨꯚ ꯇꯧꯔꯛꯄꯗꯒꯤ ꯂꯣꯟ ꯄꯤꯔꯒ ꯀꯥꯔ ꯈꯔ ꯂꯩꯕ ꯏꯂꯥꯏ ꯌꯥꯕꯒꯤ ꯊꯥꯏꯅ ꯂꯣꯟ ꯂꯧꯕ ꯍꯥꯏꯁꯤ ꯆꯍꯤ 5 ꯇꯔꯨꯛꯀ ꯉꯥꯏꯅꯔꯒ ꯐꯪꯅꯤ ꯈꯪꯉꯝꯗ꯭ꯔꯤꯅꯤ ꯍꯧꯖꯤꯛꯇꯤ ꯏꯂꯥꯏ ꯂꯥꯏꯅ ꯉꯁꯤ ꯂꯣꯟ ꯄꯤꯌꯣ ꯍꯥꯏ ꯀꯥꯟꯗ ꯈꯨꯗꯛꯇ ꯑꯗꯨꯝ ꯄꯤꯔꯛꯑꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤ ꯂꯥꯛꯄ ꯑꯗꯩꯗ ꯑꯁꯤ ꯔꯦꯒꯨꯂꯦꯁꯟꯁꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯕꯗꯤ ꯔꯦꯒꯨꯂꯦꯁꯟ ꯃꯑꯣꯡ ꯂꯩ ꯑꯗꯨꯁꯨ ꯑꯃꯇꯪ ꯍꯥꯏꯔꯗ ꯑꯩꯈꯣꯏꯒꯤ ꯀꯥꯔ ꯌꯣꯟꯕ ꯀꯥꯟꯁꯤꯗ ꯀꯥꯔ ꯅꯣꯔꯝ ꯑꯣꯏꯅ ꯊꯝꯕ ꯀꯥꯔꯁꯦ ꯍꯥꯟꯅ ꯄꯥꯔꯀꯤꯡ ꯃꯁꯥꯒꯤ ꯌꯨꯝꯗ ꯄꯥꯔꯀꯤꯡ ꯑꯦꯔꯤꯌꯥ ꯂꯩꯕ꯭ꯔꯥ ꯂꯩꯇ꯭ꯔꯒꯗꯤ ꯀꯥꯔ ꯂꯩ ꯌꯥꯔꯣꯏ ꯍꯥꯟꯅ ꯄ꯭ꯔꯨꯐ ꯄꯤꯍꯜꯂꯒ ꯃꯥꯒꯤ ꯄꯥꯔꯀꯤꯡ ꯃꯐꯝ ꯂꯩꯔꯦ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯀꯥꯔꯁꯤ ꯌꯣꯟꯕ ꯁꯤꯐꯥꯎ ꯇꯧꯕ ꯌꯥꯏꯑꯕ ꯑꯗꯣ ꯄꯥꯔꯀꯤꯡꯗꯨꯃ ꯌꯥꯝ ꯀꯨꯞꯅ ꯑꯩꯈꯣꯏ ꯄꯥꯔꯀꯤꯡ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯃꯄꯥꯟꯁꯤ ꯄꯥꯔꯀꯤꯡ ꯑꯣꯏꯅ ꯁꯦꯝꯈ꯭ꯔꯕꯅꯤꯅ ꯑꯗ ꯑꯁꯣꯝꯗ ꯄꯥꯔꯀꯤꯡ ꯇꯧꯕ ꯃꯍꯨꯠꯇ ꯕꯖꯥꯔ ꯃꯅꯨꯡ ꯊꯧꯖꯤꯜꯂꯒ ꯑꯗꯨꯝ ꯄꯥꯔꯀꯤꯡ ꯇꯧꯔꯤꯕ ꯍꯧꯖꯤꯛꯁꯤꯐꯥꯎꯕ ꯑꯗꯣ ꯁꯤ ꯉꯁꯥꯏ ꯄ꯭ꯔꯖꯥꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯋꯥꯠꯄꯒꯤ ꯄꯣꯠꯇꯣ ꯑꯗꯩ ꯁꯦꯜꯐꯤꯁ ꯑꯣꯏꯕꯒꯤ ꯑꯩꯅ ꯇꯧꯔ ꯂꯣꯏꯔꯦ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯆꯪꯕꯗꯣ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯨꯒ ꯏꯟꯇꯔꯅꯦꯁꯅꯦꯜ ꯇ꯭ꯔꯦꯟꯗ ꯍꯧꯖꯤꯛꯁꯤ ꯍꯦꯜꯊꯤꯁꯨ ꯑꯣꯏꯕ ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯐ꯭ꯔꯦꯟꯂꯤꯁꯨ ꯑꯣꯏꯕ ꯁꯥꯏꯀꯜꯁꯤ ꯌꯥꯝ ꯀꯟꯅ ꯆꯠꯅꯔꯛꯏꯕ ꯍꯧꯖꯤꯛꯁꯤ ꯍꯣꯂꯦꯟꯗ ꯆꯠꯂꯨꯔꯒꯗꯤ ꯁꯥꯏꯀꯜ ꯉꯥꯛ ꯉꯥꯏꯔꯕꯅꯤ ꯑꯗꯩ ꯏꯪꯂꯦꯟꯗꯁꯨ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯍꯥꯏꯋꯦ ꯇꯣꯉꯥꯟꯅ ꯁꯥꯏꯀꯜ ꯉꯥꯛꯇꯒꯤ ꯆꯠꯅꯕ ꯁꯣꯔꯣꯛ ꯁꯦꯝꯕꯒꯤ ꯐꯤꯕꯝꯁꯦ ꯍꯧꯖꯤꯛ ꯌꯧꯅꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯁꯤꯇꯤ ꯃꯅꯨꯡꯁꯤ ꯏꯝꯐꯥꯜ ꯌꯥꯝ ꯀꯟꯅ ꯆꯥꯎꯕ ꯁꯤꯇꯤꯁꯨ ꯅꯠꯇꯦꯀꯣ ꯁꯤꯇꯤ ꯕꯖꯥꯔ ꯑꯦꯔꯤꯌꯥ ꯃꯅꯨꯡꯁꯤꯗ ꯒꯥꯔꯤ ꯆꯪ ꯌꯥꯔꯣꯏ ꯁꯥꯏꯀꯜꯗꯤ ꯌꯥꯅꯤ ꯍꯥꯏꯕ ꯊꯝꯃꯦ ꯍꯥꯏꯔꯣꯅꯦ ꯑꯗꯨꯒꯤ ꯒꯥꯔꯤꯗꯨ ꯊꯧꯗ ꯌꯥꯗꯕ ꯂꯝꯁꯥꯡ ꯆꯠꯀꯥꯟꯗ ꯊꯧꯅꯔꯅꯤ ꯑꯌꯥꯝꯕ ꯑꯗꯨ ꯕꯖꯥꯔ ꯆꯠꯀꯦꯅ ꯆꯠꯂꯒ ꯄꯥꯎꯅꯥ ꯕꯖꯥꯔ ꯊꯧꯖꯤꯜꯂꯒ ꯊꯪꯒꯥꯜ ꯕꯖꯥꯔ ꯆꯠꯂꯒ ꯈꯥꯝꯖꯤꯟꯕꯁꯤꯃ ꯇꯧꯅꯔꯔꯣꯏ ꯈꯤꯇꯪ ꯈꯣꯡ ꯆꯠꯄꯁꯨ ꯐꯩ ꯈꯤꯇꯪ ꯁꯥꯏꯀꯜ ꯆꯠꯄꯁꯨ ꯐꯩ ꯈꯣꯡ ꯆꯠꯄ ꯍꯥꯏꯁꯤ ꯗꯦꯜꯂꯤꯗꯃꯛꯇ ꯍꯥꯏꯔꯣꯅꯦ ꯑꯩꯅ ꯀꯣꯅꯣ ꯄ꯭ꯂꯦꯁ ꯆꯠꯀꯥꯟꯁꯤꯗ ꯀꯩꯅꯣ ꯀꯩꯊꯦꯜ ꯀꯥꯒꯦ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯀꯣꯅꯣ ꯄ꯭ꯂꯦꯁꯇ ꯔꯥꯎꯟ ꯆꯠꯄꯗ ꯑꯗꯨꯝ ꯀꯤꯂꯣꯃꯤꯇꯔ 3-4 ꯑꯗꯨꯝ ꯆꯠꯂꯅꯦꯕ ꯁꯨꯝ ꯆꯠꯄ ꯍꯥꯏꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯈꯜꯂꯦ ꯑꯗꯨꯗꯤ ꯆꯠꯂꯒ ꯌꯦꯡꯕꯁꯤꯗ ꯏꯝꯐꯥꯜꯗꯗꯤ ꯈꯣꯡ ꯆꯠꯄ ꯍꯥꯏꯁꯤ ꯈꯣꯡ ꯆꯠꯂꯦ ꯆꯥꯎꯈꯠꯇꯦ ꯍꯥꯏꯕ ꯃꯑꯣꯡ ꯂꯩꯅꯈ꯭ꯔꯦꯕ ꯑꯗ ꯈꯣꯡ ꯆꯠꯄ ꯈꯔ ꯇꯝꯕ ꯁꯥꯏꯀꯜꯗ ꯈꯔ ꯔꯤꯖꯣꯜቭ ꯇꯧꯕ ꯁꯥꯏꯀꯜꯁꯨ ꯍꯧꯖꯤꯛꯇꯤ ꯁ꯭ꯇꯥꯏꯜ ꯑꯣꯏꯅꯁꯨ ꯁꯥꯏꯀꯜ ꯃꯁꯛꯁꯨ ꯐꯖꯔꯦ ꯇꯦꯛꯅꯣꯂꯣꯖꯤ ꯐꯔꯦ ꯑꯗꯨ ꯅꯠꯇꯕꯤꯗ ꯁ꯭ꯇꯥꯏꯜ ꯑꯣꯏꯅꯁꯨ ꯃꯌꯥꯝ ꯁꯥꯏꯀꯜ ꯊꯧꯔꯤ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯊꯤꯅ ꯄ꯭ꯔꯣꯒ꯭ꯔꯦꯁꯤቭ ꯑꯣꯏꯕ ꯃꯤ ꯑꯣꯏꯅ ꯈꯟꯅꯕꯁꯤ ꯌꯨꯔꯣꯞ ꯆꯠꯂꯒ ꯑꯩꯅ ꯁꯥꯏꯀꯜ ꯊꯧꯔꯒ ꯃꯤ ꯑꯣꯐꯤꯁ ꯀꯥꯀꯥꯟꯗ ꯁꯥꯏꯀꯜꯒ ꯁꯨꯠ ꯀꯥꯞꯁꯟ ꯇꯧꯔꯒ ꯃꯃꯥꯡꯗ ꯕꯥꯁꯀꯦꯠ ꯑꯃ ꯍꯥꯞꯄꯒ ꯃꯥꯒꯤ ꯁꯨꯠꯀꯤ ꯀꯩꯅꯣꯒꯗꯣ ꯕ꯭ꯔꯤꯐ ꯀꯦꯁ ꯍꯥꯞꯄ ꯁꯥꯏꯀꯜ ꯊꯧꯔ ꯆꯠꯅꯕꯁꯤ ꯌꯥꯝ ꯇꯧꯅꯔꯦꯅ ꯑꯗꯨ ꯇ꯭ꯔꯦꯟ ꯑꯣꯏꯅꯁꯨ ꯃꯥꯁꯤ ꯌꯥꯝ ꯊꯤꯅ ꯄ꯭ꯔꯣꯒ꯭ꯔꯦꯁꯤቭꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯈꯜꯂꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯑꯗꯨꯒꯤ ꯔꯤꯚꯔꯠ ꯇꯧꯍꯟꯅꯤꯡꯉꯦ ꯑꯩꯗꯤ ꯇꯁꯦꯡꯅꯕ ꯁꯥꯏꯀꯜ ꯒꯥꯔꯤ ꯊꯧꯔꯒꯨꯝꯁꯦ ꯍꯥꯏꯕ ꯅꯠꯇꯦ ꯒꯥꯔꯤꯁꯨ ꯑꯗꯨꯝ ꯊꯧꯗꯧꯅꯤ ꯑꯗꯨꯁꯨ ꯁꯥꯏꯀꯜꯁꯨ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯀꯟꯚꯦꯟꯁ ꯃꯤꯟꯁ ꯑꯃ ꯑꯣꯏꯅ ꯈꯟꯅꯔꯛꯑꯒꯗꯤ ꯑꯩꯈꯣꯏ ꯇ꯭ꯔꯥꯐꯤꯛ ꯀꯟꯖꯦꯁꯟꯁꯨ ꯈꯔ ꯐꯅꯤ ꯑꯗꯨꯒ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯨ ꯃꯁꯥ ꯐꯕ ꯍꯦꯜꯂꯛꯇꯣꯏꯅꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯇꯁꯨ ꯀꯥꯟꯅꯕ ꯍꯦꯜꯂꯛꯇꯣꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯁꯦꯝ ꯀꯥꯟꯗꯁꯨ ꯑꯩꯈꯣꯏ ꯁꯥꯏꯀꯜꯒꯤ ꯇꯣꯉꯥꯟꯅ ꯃꯥꯒꯤ ꯅꯥꯀꯟꯗ ꯁꯦꯝꯕ ꯀꯩꯅꯣ ꯉꯝꯗ꯭ꯔꯒꯁꯨ ꯁꯥꯏꯀꯜ ꯅꯥꯀꯟꯗ ꯌꯦꯜꯂꯣ ꯃꯥꯔꯀꯤꯡ ꯇꯧꯔꯒ ꯁꯥꯏꯀꯜ ꯂꯦꯟ ꯑꯁꯤ ꯁꯥꯏꯀꯜ ꯅꯠꯇꯅ ꯑꯇꯩ ꯊꯧ ꯌꯥꯔꯣꯏꯒ ꯍꯥꯏꯕꯒꯤ ꯅꯣꯡꯃꯁꯤ ꯄꯨꯊꯣꯛꯇꯅ ꯃꯤꯁꯤ ꯁꯥꯏꯀꯜ ꯊꯧꯕꯁꯤ ꯑꯦꯟꯀꯔꯦꯖ ꯇꯧꯍꯟꯅꯤꯡꯉꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯗ ꯃꯣꯔꯅꯤꯡ ꯇꯣꯛ ꯔꯦꯖꯤꯡ ꯗ ꯚꯣꯏꯁꯀꯤ ꯊꯧꯔꯝꯗ ꯁꯦꯅꯤꯌꯔ ꯖꯔꯅꯦꯂꯤꯁ ꯑꯣꯏꯕꯤꯔꯤꯕ ꯑꯣꯖꯥ ꯄ꯭ꯔꯗꯤꯞ ꯐꯟꯖꯧꯕꯝ ꯂꯦꯡꯕꯤꯔꯛꯂꯒ ꯉꯁꯤꯒꯤ ꯊꯧꯔꯝ ꯃꯄꯨꯡ ꯐꯥꯍꯟꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯕꯨ ꯀꯟꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯗ ꯃꯣꯔꯅꯤꯡ ꯇꯣꯛ ꯔꯦꯖꯤꯡ ꯗ ꯚꯣꯏꯁꯀꯤ ꯊꯧꯔꯝ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯍꯌꯦꯡ ꯄꯨꯡꯐꯝ ꯑꯁꯤꯃꯛꯇꯗ ꯗ ꯃꯣꯔꯅꯤꯡ ꯇꯣꯛ ꯔꯦꯖꯤꯡ ꯗ ꯚꯣꯏꯁꯀꯤ ꯊꯧꯔꯝ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯪꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯄꯤꯅꯕꯤꯔꯁꯤ This program is brought to you by Lamjingba Jewelry. Good quality is our priority.